ꯃꯌꯥꯝ ꯉꯁꯤ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯅꯤꯉꯣꯜ ꯀꯟꯕ ꯂꯨꯞ ꯁꯤꯡꯖꯃꯩ ꯋꯥꯈꯣꯝ ꯂꯩꯀꯥꯏꯗꯅꯤ ꯂꯥꯛꯆꯔꯤꯁꯦ ꯑꯗꯣ ꯏꯆꯦ ꯁꯤ ꯂꯩ ꯃꯌꯥꯝꯁꯦ ꯕꯣꯔꯤꯁꯤꯡꯁꯦ ꯀꯥꯏꯗꯩ ꯂꯧꯔꯨꯕꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯅꯤꯉꯣꯜ ꯀꯟꯕ ꯂꯨꯞꯀꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯁꯤ ꯁꯨꯝ ꯑꯝꯇ ꯀꯣꯟꯕꯤꯌꯨꯅꯦ ꯄꯨꯂꯞ ꯀꯣꯜꯂꯒ ꯅꯨꯡꯁꯥꯗ ꯊꯣꯛꯑ ꯃꯝꯃꯦꯕ ꯑꯣ ꯏꯆꯦꯅ ꯁꯥꯕꯤꯕ ꯉꯥꯛꯇꯔꯣ ꯃꯥꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯥꯖꯕꯅꯤ ꯃꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯊꯕꯛ ꯁꯨꯖꯕꯅꯤ ꯄ꯭ꯔꯗꯛ ꯈꯔ ꯑꯩꯈꯣꯏ ꯃꯃꯤꯡꯁꯦ ꯄꯨꯊꯣꯛꯆꯩ ꯀꯩ ꯍꯥꯏꯅ ꯆꯠꯂꯤꯕ ꯕꯣꯔꯤ ꯃꯃꯤꯡꯁꯦ ꯃꯃꯤꯡꯁꯦ ꯍꯧꯖꯤꯛ ꯏꯔꯩꯃ ꯏꯃꯥ ꯕꯣꯔꯤꯅ ꯆꯠꯆꯩ ꯑꯗꯨꯕꯨ ꯀꯪꯂꯩꯄꯥꯛ ꯅꯤꯉꯣꯜ ꯀꯟꯕ ꯂꯨꯞꯀꯤ ꯃꯈꯥꯗꯁꯨ ꯃꯈꯣꯏꯅ ꯁꯤꯗ ꯃꯤꯅꯕꯨ ꯂꯩꯕꯤꯕ꯭ꯔꯣ ꯏꯆꯦ ꯂꯩꯕꯤ ꯂꯩꯕꯤꯌꯦ ꯑꯧ ꯑꯗꯣ ꯈꯪꯕꯤꯕ꯭ꯔꯅꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯁꯤꯡꯖꯃꯩ ꯋꯥꯈꯣꯝ ꯂꯩꯀꯥꯏꯗ ꯁꯨꯃꯥꯏꯅ ꯀꯪꯂꯩꯄꯥꯛ ꯅꯤꯉꯣꯜ ꯀꯟꯕ ꯂꯨꯞ ꯅꯤꯉꯣꯜ ꯀꯟꯕ ꯂꯨꯞ ꯍꯥꯏꯕꯅꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯃꯤꯡꯁꯤꯕꯨ ꯀꯩꯅꯣ ꯀꯪꯂꯩꯄꯥꯛ ꯅꯤꯉꯣꯜ ꯀꯟꯕ ꯍꯥꯏꯁꯤꯕꯨ ꯅꯤꯉꯣꯜ ꯃꯌꯥꯝꯁꯤꯕꯨ ꯀꯜꯂꯒꯦ ꯍꯥꯏꯅ ꯊꯣꯛꯄꯤꯔꯛꯄꯁꯨ ꯃꯥꯜꯂꯤ ꯏꯆꯦ ꯀꯔꯤ ꯋꯥꯈꯜꯂꯣꯟꯗ ꯕꯣꯔꯤꯒꯁꯤ ꯁꯥꯗꯅ ꯑꯇꯣꯞꯄ ꯄ꯭ꯔꯗꯛ ꯃꯌꯥꯝꯁꯨ ꯁꯥꯏ ꯍꯥꯏꯅ ꯇꯥꯖꯩꯌꯦꯕꯀꯣ ꯏꯆꯦ ꯍꯣꯏ ꯀꯔꯤ ꯄꯣꯠꯅꯣ ꯁꯥꯔꯤꯁꯦ ꯑꯗꯨꯒ ꯀꯪꯂꯩꯄꯥꯛ ꯀꯟꯕ ꯂꯨꯞ ꯁꯤꯡꯖꯃꯩ ꯋꯥꯈꯣꯝ ꯂꯩꯀꯥꯏꯅ ꯀꯅꯥꯅꯣ ꯁꯧꯒꯠꯄꯤꯔꯤꯁꯤꯕꯨ ꯅꯨꯄꯤ ꯉꯥꯛꯇꯒꯤ ꯑꯣꯏꯅ ꯇꯧꯕ꯭ꯔꯥ ꯀꯃꯥꯏ ꯇꯧꯏ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯌꯥꯝ ꯌꯨꯝ ꯀꯩ ꯄꯥꯜꯍꯧꯗꯕ ꯑꯗꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯔꯥꯏꯕꯛ ꯊꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯐꯝ ꯑꯃ ꯁꯦꯝꯖꯒꯦꯅ ꯑꯩꯈꯣꯏ ꯇꯧꯖꯕꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅꯤꯅ ꯊꯕꯛ ꯁꯨꯗ꯭ꯔꯒꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯁꯨꯖꯕꯅꯤ ꯑꯩꯈꯣꯏꯁꯦ ꯆꯍꯤ 7 9ꯗꯤ ꯁꯨꯖꯔꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯛꯏꯁꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯈꯔ ꯁꯨꯝ ꯇꯧꯔꯛꯄꯁꯤꯅ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯁꯨꯃꯤꯟꯅꯁꯤ ꯍꯥꯏꯅ ꯈꯜꯂꯒ ꯉꯁꯤꯁꯦ ꯍꯣꯏ ꯏꯆꯦ ꯑꯗꯣ ꯃꯔꯨ ꯑꯣꯏꯅ ꯀꯔꯤ ꯕꯣꯔꯤꯕꯨꯗꯤ ꯁꯥꯕ ꯎꯔꯦ ꯑꯇꯣꯞꯄ ꯀꯩꯀꯩꯒꯗꯤ ꯁꯥꯏ ꯑꯝꯇꯪ ꯂꯥꯛꯄꯤꯌꯨꯅꯦ ꯕꯣꯔꯤ ꯁꯥꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤ ꯄꯣꯞꯀꯣꯔꯟꯁꯤꯁꯨ ꯁꯥꯏꯔꯣ ꯄꯣꯞꯀꯣꯔꯟꯁꯤꯁꯨ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯕꯅꯤ ꯀꯩ ꯂꯝꯗꯒꯗꯤ ꯊꯥꯒꯦ ꯏꯆꯦ ꯑꯩꯈꯣꯏ ꯕꯣꯔꯤꯁꯤ ꯀꯩ ꯂꯝꯗ ꯊꯥꯏ ꯄꯣꯞꯀꯣꯔꯟꯁꯤꯅ ꯀꯩ ꯂꯝꯗ ꯊꯥꯏ ꯕꯣꯔꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯖꯤꯔꯤ ꯅꯨꯡꯒꯤ ꯑꯩꯈꯣꯏ ꯑꯌꯥꯝꯕꯗꯤ ꯁꯤꯜꯆꯔꯐꯧꯇꯤ ꯌꯧꯖꯔꯦꯕꯀꯣ ꯑꯗꯨꯒ ꯀꯕꯣꯛꯁꯤꯗꯤ ꯃꯅꯤꯄꯨꯔꯗꯪꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯌꯣꯟꯕ ꯆꯠꯆꯔꯤ ꯀꯕꯣꯛꯁꯦ ꯀꯩ ꯃꯃꯤꯡꯗ ꯆꯠꯂꯤꯁꯦ ꯀꯩꯅꯣꯅꯤ ꯍꯥꯟꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯏꯔꯩꯃ ꯏꯃꯥ ꯄꯣꯞꯀꯣꯔꯟꯁꯤꯗ ꯑꯣꯏꯅ ꯆꯠꯆꯕꯅꯦꯕ ꯑꯗꯨꯕꯨ ꯁꯤ ꯑꯩꯈꯣꯏꯒꯤꯅ ꯃꯁꯤꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯪꯂꯩꯄꯥꯛ ꯅꯤꯉꯣꯜ ꯀꯟꯕ ꯂꯨꯞ ꯑꯅ ꯑꯩꯈꯣꯏꯒꯤ ꯁꯝꯖꯟꯕꯅꯦ ꯑꯩꯈꯣꯏꯅ ꯑꯗꯣ ꯏꯆꯦ ꯉꯁꯤ ꯐꯥꯎꯕꯗ ꯀꯪꯂꯩꯄꯥꯛ ꯅꯤꯉꯣꯜ ꯀꯟꯕ ꯂꯨꯞꯅ ꯅꯤꯉꯣꯜ ꯀꯌꯥꯃꯨꯛꯀꯗꯤ ꯀꯟꯈ꯭ꯔꯦ ꯄꯨꯟꯅ ꯃꯤ ꯅꯤꯉꯣꯜ ꯀꯌꯥꯃꯨꯛ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯤ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯟꯕ ꯍꯥꯏꯕꯗꯤ ꯁꯨꯝ ꯋꯥꯔꯤꯗꯣ ꯀꯟꯕ ꯀꯩꯅꯣꯃꯅꯤꯀꯣ ꯍꯥꯏꯗꯅ ꯃꯌꯥꯝ ꯍꯤꯡꯃꯤꯟꯅꯕ ꯍꯥꯏꯕꯅꯤꯀꯣ ꯍꯤꯡꯃꯤꯟꯅꯕꯁꯦ ꯑꯩꯈꯣꯏ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯖꯕꯅꯦꯕꯀꯣ ꯑꯩꯈꯣꯏ ꯅꯥꯔꯛꯄ ꯅꯨꯄꯤꯁꯤꯡ ꯑꯣꯏꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯅ ꯑꯔꯩꯕ ꯈꯥꯏꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯗꯥꯟ ꯇꯧꯕ ꯆꯠꯂꯤ ꯑꯅꯥꯕꯒꯤ ꯀꯩꯒꯤ ꯑꯩꯈꯣꯏ ꯁꯨꯝ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯖꯔꯤ ꯑꯗꯨꯕꯨ ꯃꯇꯨꯡꯗꯁꯨ ꯇꯧꯖꯒꯦꯅꯁꯨ ꯈꯟꯖꯔꯤ ꯁꯤꯗ ꯆꯠꯂꯨ ꯃꯌꯥꯝꯁꯦ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯉꯨꯕ ꯑꯋꯥ ꯑꯅꯥ ꯃꯇꯦꯡ ꯍꯣꯝꯗ ꯀꯩꯗ ꯄꯥꯡꯉꯨꯕ ꯆꯠꯂꯨꯕ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯖꯈꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯅ ꯍꯥꯏꯗꯤ ꯄꯨꯟꯖꯈꯤꯕ ꯁꯦꯜ ꯇꯥꯟꯕ ꯈꯛꯇ ꯅꯠꯇꯕꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯕꯁꯤꯡꯗꯁꯨ ꯑꯩꯈꯣꯏ ꯏꯆꯦꯍꯣꯏꯒꯤ ꯇꯤꯝꯁꯤꯅ ꯆꯠꯄꯤꯔꯒ ꯑꯋꯥ ꯑꯅꯥ ꯀꯌꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯤꯅ ꯍꯥꯏꯅ ꯇꯥꯛꯄꯤꯕꯅꯦꯕ ꯃꯥꯅꯤ ꯏꯆꯦ ꯑꯗꯣ ꯍꯣꯏ ꯃꯇꯦꯡꯁꯨ ꯄꯥꯡꯕꯤꯔꯤ ꯑꯗꯨ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯣꯏꯁꯅꯨ ꯃꯌꯥꯝꯅꯁꯨ ꯅꯨꯡꯃꯤ ꯅꯨꯡꯁꯤ ꯂꯥꯛꯇꯅ ꯀꯪꯂꯩꯄꯥꯛ ꯅꯤꯉꯣꯜ ꯀꯟꯕ ꯂꯨꯞꯅꯁꯨ ꯄꯥꯏꯈꯠꯄꯤꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯁꯅꯨꯀꯣ ꯁꯤꯗ ꯂꯩꯔꯤꯕ ꯐꯤꯁꯤꯁꯨ ꯏꯆꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯕꯗ ꯏꯆꯦ ꯍꯣꯏꯅ ꯁꯦꯝꯕ ꯁꯥꯕ ꯁꯨꯝ ꯇꯧꯋꯦ ꯍꯥꯏ ꯀꯃꯥꯏ ꯇꯧꯕꯅꯣ ꯑꯝꯇꯪ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯤꯌꯨ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎꯁꯤꯡꯅ ꯃꯁꯤꯃꯒꯤ ꯈꯨꯠꯁꯦ ꯍꯩꯔꯕꯅꯤꯅ ꯑꯩꯈꯣꯏ ꯅꯝꯕ ꯈꯣꯠꯄꯁꯦ ꯅꯝꯕ ꯈꯣꯠꯄꯁꯦ ꯑꯝꯇꯪ ꯇꯤꯡꯊꯣꯛꯄꯤꯌꯨꯅꯦ ꯃꯊꯛꯇꯨꯅ ꯇꯧꯕ ꯄꯨꯔꯥ ꯁꯤꯗ ꯂꯦꯡꯌꯥꯟꯗꯨꯅꯦꯕ ꯃꯥꯅꯦ ꯑꯗꯣ ꯃꯊꯛꯇꯁꯨ ꯃꯌꯥꯝ ꯅꯝꯐꯝ ꯑꯃꯁꯨ ꯂꯩꯖꯔꯤ ꯁꯦꯝꯐꯝ ꯁꯥꯐꯝꯁꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯄꯨꯟꯕ꯭ꯔꯥ ꯄꯨꯜꯂꯦ ꯃꯊꯛꯁꯤꯗ ꯑꯣꯀꯦ ꯈꯤꯇꯪ ꯖꯒꯥ ꯌꯨꯅꯤꯠꯁꯦ ꯏꯆꯦ ꯑꯃꯇꯪ ꯑꯝꯇꯪ ꯆꯠꯃꯤꯟꯅꯁꯤ ꯆꯪꯃꯤꯟꯅꯔꯨꯔꯁꯤꯅꯦ ꯃꯊꯛꯇ ꯑꯗꯣ ꯃꯌꯥꯝ ꯀꯪꯂꯩꯄꯥꯛ ꯅꯤꯉꯣꯜ ꯀꯟꯕ ꯂꯨꯞꯀꯤ ꯉꯁꯤ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯦ ꯉꯁꯤ ꯄꯨꯟꯒꯗꯕ ꯑꯗꯨꯒ ꯏꯆꯝ ꯆꯝꯅ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯑꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯤꯕꯁꯤꯡꯁꯤ ꯃꯇꯧ ꯀꯔꯝꯅ ꯆꯥꯎꯈꯠꯃꯤꯟꯅꯁꯤꯒꯦ ꯑꯗꯨꯒ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣই ꯃꯇꯧ ꯀꯔꯝꯅ ꯁꯧꯒꯠꯃꯤꯟꯅꯁꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯊ꯭ꯔꯤꯁꯤꯅ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯅꯤꯉꯣꯜ ꯀꯟꯕ ꯂꯨꯞꯅ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ ꯊ꯭ꯔꯤꯁꯤꯗ ꯄꯥꯎ ꯈꯔ ꯄꯤꯕꯤꯔꯛꯄꯗꯒꯤ ꯁꯤꯗꯤ ꯃꯅꯤꯄꯨꯔ ꯃꯌꯥꯝꯅ ꯈꯪꯍꯟꯗꯕ ꯌꯥꯗꯦꯅ ꯈꯜꯂꯒ ꯑꯩꯈꯣꯏ ꯆꯦꯟꯖꯔꯛꯂꯤꯕꯅꯤ ꯃꯌꯥꯝꯅꯁꯨ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯣ ꯁꯤꯡꯖꯃꯩ ꯊ꯭ꯔꯤꯁꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤ ꯑꯇꯣꯞꯄ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯁꯨꯃꯥꯟ ꯃꯥꯟꯅꯔꯣꯏ ꯍꯥꯏꯕꯁꯤꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯀꯥꯗꯧ ꯃꯥꯜꯂꯦ ꯐꯥꯔꯁ ꯇꯥꯏꯝꯅꯤ ꯁꯤꯡꯖꯃꯩ ꯊ꯭ꯔꯤꯁꯤꯅ ꯂꯥꯏꯚ ꯂꯥꯛꯆꯔꯤꯁꯦ 360 ꯌꯥꯎꯍꯜꯂꯁꯤꯔ 360 ꯌꯥꯅꯤ ꯑꯗꯨꯝ ꯀꯩꯅꯣ ꯂꯥꯏꯚ ꯇꯧꯕꯤꯔꯝꯃꯣ ꯇꯥꯔꯤꯕ ꯑꯣꯀꯦ ꯑꯗꯣ ꯃꯌꯥꯝ ꯐꯥꯔꯁ ꯐ꯭ꯂꯣꯔꯗ ꯑꯩꯈꯣꯏ ꯀꯥꯃꯤꯟꯅꯁꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯥꯈꯠꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯌꯨꯅꯤꯠꯁꯤꯡꯁꯤ ꯀꯃꯥꯏꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯡꯂꯤꯕꯅꯣ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯋꯥꯛ ꯇꯧꯏ ꯍꯥꯏꯕꯗꯨꯁꯨ ꯁꯣꯝꯗ ꯂꯩ ꯐꯥꯔꯁ ꯇꯥꯏꯝ ꯚꯤꯖꯤꯠꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯣ ꯐꯩꯖꯣꯝ ꯀꯩꯀꯥꯒꯁꯦ ꯂꯣꯏꯅꯃꯛ ꯅꯝꯃꯤꯔꯣ ꯁꯤꯗ ꯑꯣꯀꯦ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯔꯣ ꯑꯣꯀ꯭ꯔꯝ ꯁꯣꯐꯤꯌꯥ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯀꯩꯀꯩꯅꯣ ꯁꯦꯝꯃꯤꯕ ꯁꯥꯔꯤꯕꯁꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯐꯩꯖꯣꯝꯅꯦ ꯂꯦꯡꯌꯥꯟꯅꯦ ꯑꯗꯒꯤ ꯀꯨꯔꯇꯥꯅꯦ ꯁꯦꯠ ꯑꯣꯏꯒꯗꯕ ꯑꯣ ꯁꯦꯠꯁꯦ ꯀꯃꯥꯏ ꯁꯦꯝꯕꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ꯀꯨꯔꯇꯥꯁꯦ ꯂꯩꯔꯦ
ꯁꯨꯃꯥꯏꯅ ꯑꯣꯏꯒꯗꯕꯀꯣ ꯁꯤꯗꯒꯤ ꯂꯧ ꯇꯥꯔꯗꯤ ꯌꯥꯝ ꯍꯣꯡꯗꯧ ꯃꯥꯜꯂꯦ ꯃꯌꯥꯝꯅ ꯃꯈꯨꯟ ꯍꯥꯏꯗꯣ ꯁꯤꯅꯦꯕ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯁꯦ ꯁꯤꯗꯒꯤ ꯃꯤ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯑꯃꯅ ꯂꯧꯈꯤ ꯇꯥꯔꯦ ꯈꯨꯊꯥꯡ ꯆꯠꯈꯤ ꯇꯥꯔꯦ ꯂꯨꯄꯥ 50 ꯑꯣꯏꯔꯁꯨ 100 ꯑꯣꯏꯔꯁꯨ ꯍꯥꯞꯀꯠꯈꯤꯗꯣꯏꯅꯦ ꯍꯥꯞꯇꯕꯁꯨ ꯌꯥꯗꯕꯀꯣ ꯑꯗꯣ ꯏꯆꯦꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯤꯖꯕꯅꯦ ꯀꯥꯏ ꯆꯠꯒꯦ ꯏꯆꯦ ꯆꯥꯎꯕꯒꯤ ꯏꯆꯦ ꯆꯥꯎꯕꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯄꯤꯖꯕꯅꯦ ꯏꯆꯦ ꯆꯥꯎꯕꯗ ꯀꯣꯜ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯈꯔ ꯌꯦꯡꯉ ꯁꯥꯕꯤꯈꯣꯀꯣ ꯍꯣꯏ ꯃꯆꯨꯁꯦ ꯀꯩ ꯃꯆꯨꯅꯣ ꯑꯝꯇꯪ ꯍꯥꯏꯕꯤꯔꯣ ꯃꯆꯨꯗꯤ ꯑꯗꯨꯝ ꯑꯄꯥꯝꯕ ꯂꯣꯏꯅ ꯐꯪꯒꯅꯤ ꯑꯦꯅꯤ ꯀꯂꯔ ꯑꯗꯨꯝ ꯀꯁꯇꯃꯔ ꯆꯣꯏꯁꯇꯣ ꯂꯣꯏ ꯐꯪꯒꯅꯤ ꯉꯁꯤ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯃꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯁꯦ ꯀꯀꯥ ꯍꯣꯏ ꯂꯥꯛꯄꯤꯔꯤꯕ ꯑꯟꯇꯤ ꯍꯣꯏ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯅ ꯍꯣꯔꯦꯟ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯅꯣ ꯍꯥꯏꯕꯗꯨ ꯍꯣꯔꯦꯟ ꯐꯣꯡꯗꯣꯛꯍꯟꯖꯔꯒꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯝꯗ ꯆꯪꯍꯟꯃꯤꯟꯅꯁꯤ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯁꯥꯔꯁꯨ ꯂꯥꯛꯄꯤꯔꯤꯁꯦ 이분이 옆에 이분이 해요. ꯑꯩꯈꯣꯏ ꯌꯥꯝꯕꯅꯤ ꯑꯩꯅ ꯂꯩꯀꯥꯏꯁꯨ ꯑꯣꯏꯕ ꯂꯩꯀꯥꯏꯗ ꯂꯥꯛꯇ ꯂꯥꯛꯄꯣꯟꯇꯦ ꯍꯣꯔꯦꯟ ꯀꯩꯅꯣꯗ ꯃꯥꯏꯛꯇ ꯑꯗꯨꯝ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜꯁꯤꯡꯗꯣ ꯑꯗꯨꯝ ꯐꯣꯡꯗꯣꯛꯍꯜꯂꯁꯤ ꯇꯦꯟꯁꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯤꯗ ꯁꯦꯝꯃꯤꯕ ꯁꯥꯔꯤꯕ ꯐꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯃꯃꯜꯁꯦ ꯀꯌꯥꯃꯨꯛ ꯀꯃꯥꯏ ꯇꯧꯏ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯗꯒꯤ 4,500 ꯀꯨꯝꯕ ꯑꯣꯏꯕꯅꯦꯕꯀꯣ 4,500 ꯑꯗꯣ ꯑꯗꯨꯝ ꯁꯦꯠꯇ ꯄꯨꯂꯞ ꯁꯦꯠꯇ 아마 이렇게 ꯀꯩ ꯁꯥꯏꯗ ꯍꯥꯏꯕꯤꯌꯨ. ꯀꯩꯅꯣ ꯂꯤꯠꯅꯕ ꯑꯃ ꯑꯗꯒꯤ ꯌꯥꯅꯕ ꯐꯤꯌꯥꯟ ꯑꯗꯣ ꯁꯦꯠꯇꯣ ꯑꯃ ꯈꯤꯇꯪ ꯁꯥꯕꯤꯌꯣꯅ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯁꯦ ꯄꯤꯡ ꯀꯂꯔꯁꯦ ꯄꯥꯝꯃꯦ ꯍꯥꯏꯅ ꯈꯜꯂꯁꯦꯕꯀꯣ ꯄꯤꯡ ꯀꯂꯔꯁꯤꯒꯤ ꯁꯦꯠꯁꯦ ꯀꯃꯥꯏꯅ ꯁꯥꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯄꯤꯡꯀꯤꯗꯤ ꯁꯦꯠꯁꯦ ꯁꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ओके चानाबसे चानाबा खनबई वानेबको अदुगो लेंयानसु फंगदोइनिको लेंयानगा अहुम ओइदोइ सुमाइना ले फैजोम सा लेरे सेट सम लोइ होजिकानि सुमाइना सिउ मारंग मा तंगाइ ग्रेने चनाबिने ओन बनिने सुमाइना सुमाइ ओइदोइ याम फजरे अदो अहनसिंग अदुम लिटनाबग अदुम यादो जा सिबु गा होइना लिटपद अदुम सिबु कई फावगदगे तंग हाइबिउने अरंग अराक सिबु कैदनब कमाइ तोइ कानि ड्रेस हाइसे कसुको अदुदु हाइनद्रे मरमदि हसिकानि एज हाइसेको एजिंग हाइसे अखोगी ड्रेस ता कसु डिपेंड तौदे अरु एजिंग सही यामरसु यामदरबो होनेबको दिस इज द प्रिंसिपल ऑफ दिस नाउ ए डेज को अर मसि मयामसिन पामनेसेको एजिंग फैक्टर हंदनबनेबो तौरिसे अन ड्रेस सिदा अखोइना मसिदा डिफरेंट टाइप्स ऑफ ड्रेस सेम्बीबा अरु अखोइ मणिपुर की सन प्रोडक्ट तौबीरीसिंगसिको इट इज वेरी वेरी बसी अखोइगी अखोइदा यामना अखोइ याम कानबा मणिपुर दमक्ता अरगी इकोनॉमी दा को अरगी प्रोडक्शन दा डिफरेंट टाइप्स ऑफ डिजाइनिंग दा मपाल लमदा अखोइना सफमतमदा मसिगी अखोइगी कनुसिंगसे एक्सपोज तौबा याबगी कनुसिंग यामना अपॉर्चुनिटी पीबीबा अदो का सिदा लइबा अखोइ सेट म्याम से सिदा अपामबा अखोइ लिपगी दत्तबको अपामबा सेट अमा पुनिना खोइदाजबा अमा खल्लो हाइ तारि करम मचुगी सेट खनबिनि अमतंग हाबियो अजी सेट खजगने से खरं अंगांगबा मचुगी लेना ब्राइट लेना सा सुमा मचु सुमा खजगने याम नुवाइ अदुगा आइगी सही मचु खनबिनि यस सुमा लोसु लोगदोइने ngasi अदुगी अमा सिमा सेट अम लोगदोइने ngasi oh याम नुवाइ जे अदो गादि लोबिरो दो कमाइ तौबो अमतंग हाबियो 아주 와이트 한번 로게나 하리. अदुदि इचे ताव का चक्रे ऑफर खा साउ बिबियो को मी गेस्ट लामनिना खरे हेना मांगसु मांगना खरे तौ यारे नुवारिदि सिगी गछि बेमदा पुथोइबा प्रोडक्ट सिदको कोइ कल्चर जी रिफ्लेक्ट तवेबा कोइ कल्चर मैतै कल्चर जे सिदा चलेबा बॉर्डर नदर अखोइ सिदा लाइ माने मपान हत पका हैना बदो अखोइ मणिपुरी अखोइ कल्चर दुनेबा कल्चर ऐसी अखोइ मियोइ बने सेमबनेबा ओइ कल्चर से अखोइ मियोइ खुनाइ लेतरदि कल्चर लेतबा यारोय अदुबु कल्चर सिना मु खुनाइ दु मसक ताएबा अदुना ngasi अखोइगी कल्चर द बेस तौरगा अखोइगी अरिबा सिगुम्बा सेमिसे सिना अखोइ मणिपुरी की खुनाइ अखोइ मैतै खुनाइ जु मसक ताइनेबा अदुना सियाम से कल्चर ओखटपा सुबि मगी कनोसिना अचोको मतें पांगे थैंक यू वेरी मच ओय याम नुवाइ जे अखोइ प्रोग्राम ऑफिशियल प्रोग्राम लो मचंगमिना सि मत मांगदनबा अदो आई अंती दा वहां तंग लाक्सगे मयाम कुंबिरमो अंती करम सेट कदि लोबीगे खनबिरि सम वखंदा लाक्पा इचागी मसी लौदा लौरादि नोइ काकागी लौ तारेने को काकागी लौदुइने होय अदने करम मचु खनबिनि अइना खनिंग बजे अइदि सी कलर से पामे ग्रीन कलर से याम इंगी को एनवायरनमेंट फ्रेंडली जो होय माले मचु से सी पामे अदो आदगी फ्रीट कनो सिगा कुर्ता सिगा पाना होय अदो हंगनिंग बो हंगदि मयाम लैदुइने अदो नोंग मता जा जाबदा हंगजगे अदुगा अंतिना ओरेन स्टेज वांगाम बत्रो स्टेज वांगाम जो खाक्चरमगे को लौरगा को आई कनोंदा हाइजाउगेदि अखोइ सिनाइदा अखोइना कइगुम्बा नम अखोइगी तमनिंगबा को तमनिंगबा खोनिंगबा लैरगा जो दुम अदुगुम्बा जिंदुगी जो दुम खुदोंग चाबा को फ्रीदा दुम आई लोइ अदुम तम हाइदि से नम्मा खोटपा तमबगी से तमनिंगबा अदगी अखोइ मेन ओइना कस्टमर सिंगना लौबिगे हागदि याम नुवाइजरे अदुगा अमना अखोइगी जे कइनोनेबा पारी कैथेल दादा प्रोपाइटर रोबिन्सन दो अदुना दा रोबिन्सन ना तौरकांदा लोइ थादरकांदा
ꯑꯩꯈꯣꯏꯗ ꯅꯝꯅꯕꯒꯤꯗꯃꯛꯇ ꯄꯤꯕꯤꯕꯅꯦꯕꯀꯣ ꯍꯣꯏ. ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯉꯣꯟꯗꯒꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯗꯩ ꯍꯥꯏꯗ꯭ꯔꯁꯨ ꯗꯥ ꯔꯣꯕꯤꯟꯁꯟꯗꯩ ꯑꯗꯨꯝ ꯂꯧꯕꯤꯕ ꯌꯥꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯈꯥꯗ ꯀꯨꯝꯊꯔꯁꯤ ꯂꯥꯛꯑꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯇꯥꯔꯦ ꯃꯦꯗꯥꯝ ꯃꯃꯥꯡ ꯊꯥꯕꯤꯔꯣ ꯑꯩꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯖꯤꯛ ꯍꯧꯗꯣꯔꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯦꯗꯥꯝꯒꯤ ꯊꯃꯣꯏꯗꯁꯨ ꯀꯔꯤ ꯐꯥꯎꯕ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯦꯁꯟ ꯑꯃ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯁꯦꯁꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯇꯦꯖꯇ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯁꯤꯕꯨ ꯑꯩꯈꯣꯏ ꯔꯦꯁꯄꯦꯛ ꯎꯠꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯑꯃꯃꯝ ꯈꯨꯗꯣꯜ ꯇꯝꯖꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯅꯤꯡꯉꯣꯜ ꯀꯟꯕ ꯂꯨꯞꯅ ꯍꯣꯠꯅꯕꯤꯔꯤꯕ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯤꯕ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯃꯃꯝ ꯄꯤꯕ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯍꯥꯡꯗꯣꯛꯆꯔꯤꯕ ꯑꯗꯨꯒꯨꯝꯕ ꯀꯪꯂꯩꯄꯥꯛ ꯅꯤꯡꯉꯣꯜ ꯀꯟꯕ ꯂꯨꯞꯀꯤ ꯑꯗꯨꯒꯨꯝꯕ ꯕꯤꯖꯤꯅꯦꯁꯀꯤ ꯄ꯭ꯂꯦꯠꯐꯣꯝ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝꯁꯤꯒꯤꯁꯨ ꯕꯤꯖꯤꯅꯦꯁ ꯈꯛꯇꯒꯤ ꯅꯠꯇꯕꯤꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯏꯅ ꯋꯥꯔꯛ ꯇꯧꯔꯒ ꯃꯌꯥꯝꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤ ꯒ꯭ꯔꯥꯎꯟꯗ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝ ꯑꯁꯤ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯅꯣ ꯅꯣꯠ ꯉꯁꯥꯏꯒꯤ ꯍꯤꯡꯕ ꯍꯥꯏꯕꯁꯤ ꯁꯦꯜ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒ ꯃꯤꯃꯥꯟꯅꯗ꯭ꯔꯕꯁꯤꯡ ꯑꯅꯥꯕ ꯑꯩꯈꯣꯏ ꯊꯣꯛꯂꯛꯄ ꯃꯇꯝꯗꯁꯨ ꯃꯌꯥꯝꯅ ꯑꯉꯝꯕ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛ ꯅꯤꯡꯉꯣꯜ ꯀꯟꯕ ꯂꯨꯞꯅꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯂꯦꯞꯇꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅꯁꯨ ꯂꯥꯛꯂꯤ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯀꯦꯞꯁꯟꯗ ꯑꯩꯈꯣꯏ ꯗꯤꯇꯦꯜꯁ ꯆꯪꯕꯤꯔꯒ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝꯅꯁꯨ ꯑꯣꯔꯗꯔ ꯇꯧꯕꯤꯅꯤꯡꯕ ꯑꯗꯨ ꯀꯪꯂꯩꯄꯥꯛ ꯅꯤꯡꯉꯣꯜ ꯀꯟꯕ ꯂꯨꯞꯅ ꯄꯨꯊꯣꯛꯆꯔꯤꯕ ꯄ꯭ꯔꯗꯛꯁꯤꯡ ꯁꯝꯅ ꯍꯥꯏꯔꯕꯗ ꯕꯣꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯉꯥꯏꯍꯥꯛꯀꯤ ꯃꯥꯡꯗ ꯑꯩꯈꯣꯏ ꯇꯝꯖꯕꯗꯣ ꯑꯩꯈꯣꯏ ꯕꯣꯔꯤꯁꯤ ꯑꯩꯈꯣꯏ ꯃꯔꯣꯏ ꯊꯣꯡꯕꯗꯒ ꯍꯥꯞꯄꯗ ꯌꯥꯝ ꯍꯥꯎꯕ ꯕꯣꯔꯤꯗꯨꯅꯤꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩ ꯕꯣꯔꯤꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒꯤ ꯕꯣꯔꯤ ꯁ꯭ꯇꯥꯏꯜꯗꯨꯅꯤ ꯂꯣꯏꯅꯅ ꯁꯣꯝ ꯅꯥꯀꯟꯗꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯄꯣꯞꯀꯣꯔꯟ ꯑꯩꯈꯣꯏ ꯐꯤꯂꯝꯒꯨꯝꯕ ꯌꯦꯡꯕ ꯁꯤꯅꯦꯃꯥꯒꯨꯝꯕ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝ ꯆꯥꯕꯗꯨꯅꯤꯀꯣ ꯃꯄꯥꯟꯗ ꯌꯥꯝ ꯆꯥꯕ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯁ꯭ꯇꯤꯜ ꯁꯤꯒꯤ ꯗꯤꯃꯥꯟ ꯌꯥꯝ ꯋꯥꯡꯉꯛꯏꯕꯅꯤ ꯃꯌꯥꯝ ꯑꯁꯤꯒꯨꯝꯕ ꯑꯥꯏꯇꯦꯝꯁꯤꯡ ꯂꯣꯏꯅꯅ ꯂꯩꯉꯥꯟꯒꯨꯝꯕ ꯁꯤꯒꯨꯝꯕ ꯑꯥꯏꯇꯦꯝꯁꯤꯡꯁꯤ ꯃꯌꯥꯝꯅ ꯄꯥꯝꯕꯤ ꯇꯥꯔꯗꯤ ꯀꯦꯞꯁꯟꯗ ꯍꯥꯞꯆꯔꯤꯕ ꯃꯣꯕꯥꯏꯜ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ B2B ꯔꯦꯠꯇ ꯕꯤꯖꯤꯅꯦꯁ ꯇꯨ ꯕꯤꯖꯤꯅꯦꯁꯀꯤ ꯔꯦꯠꯇ ꯃꯌꯥꯝꯅ ꯂꯧꯕꯤꯌꯨ ꯑꯗꯨꯒ ꯑꯗꯣꯝꯁꯨ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯕꯤꯔꯒ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯕꯤꯌꯨ ꯀꯪꯂꯩꯄꯥꯛ ꯅꯤꯡꯉꯣꯜ ꯀꯟꯕ ꯂꯨꯞꯅꯁꯨ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯤ ꯃꯔꯨꯑꯣꯏꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤꯗꯃꯛꯇ ꯅꯨꯄꯤ ꯑꯣꯏꯕ ꯈꯨꯟꯅꯥꯏꯁꯤꯡꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯇꯥꯛꯄꯤꯔꯛꯏ ꯃꯌꯥꯝ ꯑꯣꯐꯤꯁꯤꯌꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯝꯗ ꯑꯩꯈꯣꯏ ꯃꯥꯏ ꯑꯣꯟꯁꯟꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ ꯁꯤꯃꯤꯇ꯭ꯔꯤꯁꯤꯡ ꯑꯁꯤ ꯀꯥꯞꯆꯔꯤꯕ ꯀꯪꯂꯩꯄꯥꯛ ꯅꯤꯡꯉꯣꯜ ꯀꯟꯕ ꯂꯨꯞꯀꯤ ꯑꯩꯈꯣꯏ ꯑꯣꯐꯤꯁꯤꯌꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯌꯥꯝ ꯄꯨꯟꯅ ꯁꯤꯌꯔ ꯇꯧꯕꯤꯗꯨꯅ ꯍꯣꯠꯅꯖꯔꯤꯕ ꯈꯔꯁꯤꯡ ꯑꯁꯤ ꯃꯌꯥꯝꯅꯁꯨ ꯈꯪꯕꯤꯅꯕ ꯍꯥꯏꯇꯥꯔꯦ ꯁꯤꯌꯔ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ ꯂꯥꯛꯄꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯧꯔꯝ ꯑꯁꯤ ꯍꯧꯅꯅꯕ ꯃꯌꯥꯝꯗꯒꯤ ꯑꯌꯥꯕ ꯂꯧꯖꯔꯤ ꯀꯪꯂꯩꯄꯥꯛ ꯅꯤꯡꯉꯣꯜ ꯀꯟꯕ ꯂꯨꯞ KNKLꯅ ꯁꯤꯟꯖꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯅꯕ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯀꯧꯁꯤꯟꯖꯔꯤ ꯑꯍꯥꯟꯕ ꯃꯛꯇꯗ ꯊꯧꯔꯝ ꯑꯁꯤꯒꯤ ꯆꯤꯞ ꯒꯦꯁꯀꯤ ꯐꯝꯐꯝ ꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯅꯕ ꯖꯦꯅꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯗꯣꯛꯇꯔ ꯂꯥꯏꯁ꯭ꯔꯝ ꯗꯦꯕꯦꯟ ꯁꯤꯡꯕꯨ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯅꯕ ꯅꯣꯂꯨꯛꯅ ꯀꯧꯁꯤꯟꯖꯔꯤ ꯃꯊꯪ ꯑꯁꯤꯗꯤ ꯃꯌꯥꯝꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯂꯨꯀ꯭ꯔꯥꯝ ꯕꯤꯅꯣꯗꯤꯅꯤꯕꯨꯁꯨ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯅꯕ ꯅꯣꯂꯨꯛꯅ ꯀꯧꯁꯤꯟꯖꯔꯤ ꯃꯊꯪ ꯑꯁꯤꯗꯤ ꯃꯦꯝꯕꯔ ꯅꯦꯁꯅꯦꯜ ꯕꯣꯔꯗ ꯑꯣꯐ MSRM ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯔꯣꯕꯤꯟ ꯕ꯭ꯂꯦꯀꯤꯕꯨꯁꯨ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯅꯕ ꯅꯣꯂꯨꯛꯅ ꯀꯧꯁꯤꯟꯖꯔꯤ ꯊꯧꯔꯝꯒꯤ ꯃꯈꯥ ꯆꯠꯊꯕ ꯑꯣꯏꯅ ꯃꯊꯪꯁꯤꯗꯤ ꯃꯦꯝꯕꯔ ꯑꯩꯈꯣꯏꯒꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕꯁꯤꯡꯗ ꯆꯝꯂꯕ ꯈꯨꯗꯣꯜ ꯂꯦꯡꯌꯥꯟ ꯐꯤ ꯑꯃꯃꯝ ꯌꯥꯟꯕꯤꯅꯕ ꯑꯣꯔꯒꯅꯥꯏꯖꯔꯁꯤꯡꯒꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯅ ꯈꯨꯗꯣꯜ ꯄꯣꯠ ꯑꯁꯤ ꯄꯤꯕꯤꯅꯕ ꯀꯧꯈꯠꯆꯔꯤ
ꯃꯊꯪ ꯑꯁꯤꯗꯤ KNKL ꯀꯪꯂꯩꯄꯥꯛ ꯅꯤꯡꯉꯣꯜ ꯀꯟꯕ ꯂꯨꯞꯀꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯧꯕꯤꯔꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯤꯕꯗꯦꯕꯤꯅ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯤꯅꯣꯠ ꯄꯤꯕꯤꯅꯕ ꯀꯧꯁꯤꯟꯖꯔꯤ꯫ ꯑꯩ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯗꯥꯏꯁꯇ ꯂꯦꯡꯖꯟꯖꯔꯤꯕ ꯏꯆꯤꯜ ꯏꯌꯥꯝꯕꯁꯤꯡ ꯁꯥꯔꯁꯤꯡꯕꯨ ꯑꯩ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥ ꯉꯥꯡꯕ ꯌꯥꯝ ꯍꯩꯖꯗꯦ ꯑꯗꯣ ꯂꯦꯡꯕꯤꯔꯛꯏꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯒꯗꯧꯔꯤꯕ ꯀꯪꯂꯩꯄꯥꯛ ꯅꯤꯉꯣꯜ ꯀꯟꯕ ꯂꯨꯞꯀꯤ ꯄꯤꯛꯅ ꯁꯤꯟꯖꯕ ꯃꯤꯇꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤ, ꯑꯩꯈꯣꯏ ꯃꯤꯌꯥꯝꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯗꯅ ꯑꯩꯈꯣꯏ ꯇꯧꯖꯕꯅꯤ ꯉꯁꯤꯒꯤ ꯃꯤꯇꯤꯡ ꯑꯁꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯈꯔꯗꯪ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯖꯒꯦ, ꯍꯥꯏꯕꯗꯤ ꯑꯩꯈꯣই ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯍꯥꯏꯕꯁꯤ ꯌꯨꯝ ꯀꯩ ꯄꯥꯜꯍꯧꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯑꯩꯈꯣই ꯁꯨꯝ ꯑꯃꯅꯤ ꯁꯨꯝ ꯂꯣꯏꯅꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯤꯡꯁꯤ ꯑꯩꯈꯣꯏꯗ ꯁꯨꯝ ꯋꯥꯔꯤ ꯂꯤꯔꯛꯄꯗꯒꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯁꯨꯝ ꯈꯟꯅꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯟꯅꯔꯛꯄ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯐꯝꯗ ꯌꯨꯝ ꯀꯩ ꯄꯥꯜꯍꯧꯗꯕ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯑꯗꯒꯤ ꯅꯧꯅ ꯁꯨꯝ ꯄꯟꯖꯅꯤꯡꯗ꯭ꯔꯦ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯑꯋꯥꯕꯁꯤꯡ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯤꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯩꯈꯣই ꯈꯔ ꯁꯨꯝ ꯄꯨꯟꯁꯤꯟꯖꯔꯒ ꯑꯩꯈꯣই ꯈꯔꯗꯒꯤ 40-50 ꯁꯨꯝ ꯁꯨꯖꯜꯂꯛꯑꯦ꯫ ꯁꯨꯖꯜꯂꯛꯄꯁꯤꯡꯅ ꯃꯥꯒꯤ ꯂꯩꯀꯥꯏꯗꯒꯤ ꯄꯥꯎ ꯁꯨꯝ ꯄꯤꯅꯔꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯔꯛꯑꯦ꯫ ꯑꯗꯨꯗꯤ ꯑꯩꯈoi ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯩꯈoi ꯃꯌꯥꯝ ꯈꯟꯅꯔꯕ ꯃꯇꯨꯡꯗ ꯑꯩꯈoi ꯀꯪꯂꯩꯄꯥꯛ ꯅꯤꯉꯣꯜ ꯀꯟꯕ ꯂꯨꯞ ꯍꯥꯏꯕ ꯃꯤꯡꯁꯤ ꯊꯣꯟꯖꯔꯒ ꯑꯩꯈoi ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯕ, ꯃꯈꯣꯏꯅ ꯅꯥꯕ ꯃꯇꯝꯗ ꯑꯩꯈoiꯒꯤ ꯒ꯭ꯔꯨꯞ ꯑꯩꯈoi ꯃꯔꯛꯇ ꯃꯌꯥꯝ ꯇꯤꯟꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅ ꯃꯇꯦꯡ ꯄꯥꯡꯉꯁꯤ ꯍꯥꯏꯗꯅ ꯑꯩꯈoi ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯄꯩꯁꯥ ꯅꯨꯡꯁꯥ ꯑꯩꯈoi ꯈꯥꯏꯖꯕ ꯂꯩꯖꯗꯦ꯫ ꯃꯔꯝꯗꯤ ꯑꯩꯈoi ꯃꯌꯥꯝꯁꯤꯅ ꯑꯔꯩꯕ ꯈꯥꯏꯅꯔꯒ ꯑꯩꯈoi ꯑꯅꯥꯕ ꯇꯥꯕꯈꯩ ꯑꯩꯈoi ꯑꯃꯗꯗꯤ ꯑꯩꯈoi ꯁꯣ ꯇꯧꯖꯗꯦ꯫ ꯑꯩꯈoiꯒꯤ ꯃꯌꯥꯝꯅ ꯆꯠꯂꯒꯈꯔ ꯃꯇꯦꯡ ꯄꯥꯡꯖꯩ꯫ ꯑꯗꯨꯕꯨ ꯄꯥꯡꯖꯕꯁꯤꯡ ꯑꯩꯈoi ꯊꯧꯅꯥ ꯂꯣꯏꯅ ꯐꯩ, ꯏꯁꯥꯅ ꯁꯨꯖꯔꯨꯕ ꯅꯣꯝꯖꯔꯨꯕ ꯃꯌꯥꯝꯗꯨꯅ ꯃꯇꯦꯡ ꯑꯩꯈoiꯅ ꯑꯉꯝꯕ ꯈꯥꯏꯅꯔꯒ ꯑꯩꯈoi ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯩꯈoiꯁꯦ ꯁꯨꯝ ꯀꯩꯗꯧꯁꯤꯒꯦꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈoiꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈoi ꯃꯌꯥꯝꯁꯤꯒꯤꯁꯨ ꯌꯥꯝ ꯀꯨꯞꯅ ꯍꯥꯏꯕꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ, ꯃꯔꯝꯗꯤ ꯏꯁꯥꯗ ꯄꯥꯜꯂꯕ ꯉꯥꯛꯇꯅ ꯈꯪꯅꯒꯗꯧꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝ ꯀꯩ ꯄꯥꯜꯍꯧꯗꯅ ꯂꯩꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇ꯭ꯔꯒꯁꯨ ꯁꯤꯡꯖꯃꯩ ꯋꯥꯏꯈꯣꯝ ꯂꯩꯀꯥꯏꯗ ꯂꯥꯛꯄꯤꯔꯒ ꯏꯁꯥꯒꯤ ꯑꯍꯩꯕ ꯊꯕꯛꯇꯨ ꯁꯨꯃꯤꯟꯅꯔꯒ ꯁꯦꯟꯊꯣꯛ ꯂꯩꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯁꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯈoiꯅꯗꯤ ꯏꯁꯣꯔꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯄꯨꯝꯅꯃꯛꯀꯤ ꯄꯦꯜꯍꯟꯕꯗꯤ ꯉꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯈoiꯅ ꯁꯨꯃꯤꯟꯅꯔꯒ ꯏꯁꯥꯒꯤ ꯆꯥꯅꯕ ꯃꯥꯒꯤ ꯄꯥꯡꯒꯜ ꯌꯥꯝ ꯁꯣꯟꯕ ꯑꯣꯏꯔꯒꯁꯨ ꯑꯩꯈoi ꯑꯗꯨꯝ ꯂꯧꯖꯒꯦ, ꯑꯩꯈoi ꯇꯤꯟꯅꯁꯤ꯫ ꯃꯔꯝꯗꯤ ꯑꯩꯈoiꯅ ꯑꯉꯝꯕ ꯑꯩꯈoiꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ, ꯌꯥꯝꯅ ꯋꯥꯔꯕ ꯌꯨꯝ ꯀꯩ ꯄꯥꯜꯍꯧꯗ꯭ꯔꯦ, ꯏꯃꯨꯡꯗ ꯁꯨꯝ ꯁꯨꯖꯜ ꯂꯩꯔꯦ, ꯀꯣꯛꯇꯤ ꯕꯦꯔꯥ ꯂꯩꯔꯦ, ꯑꯃꯨꯛ ꯊꯤꯅ ꯑꯃꯨꯛ ꯇꯧꯕꯤꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯊꯦꯡꯅꯩꯌꯦꯕꯀꯣ꯫ ꯊꯦꯡꯅꯔꯒꯁꯨ ꯑꯩꯈoi ꯃꯌꯥꯝꯅ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯑꯁꯤꯗ ꯋꯥꯈꯜ ꯑꯣꯏꯔꯒ ꯈꯤꯇꯪ ꯀꯣꯛꯇꯣ ꯈꯤꯇꯪ ꯁꯥꯟꯇꯤ ꯑꯣꯏꯅꯕꯅ ꯑꯩꯈoi ꯁꯤꯟꯖꯕꯅꯤ꯫ ꯑꯩꯅ ꯋꯥ ꯉꯥꯡꯕ ꯍꯩꯇ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯤꯇꯪ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ, ꯑꯩ ꯋꯥ ꯉꯥꯡꯕ ꯍꯩꯖꯗꯦ, ꯃꯔꯝꯗꯤ ꯑꯩꯒꯤ ꯁꯨꯝ ꯑꯄꯥꯝꯕ ꯁꯨꯝ ꯑꯩꯅ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯗ ꯂꯩꯕꯤꯕꯗꯨꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨꯕꯨ ꯊꯕꯛ ꯁꯨꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ, ꯊꯕꯛ ꯁꯨꯁꯤ, ꯑꯩꯈoiꯅ ꯐꯪꯕ ꯄꯩꯁꯥꯗꯨꯅ ꯑꯩꯈoi ꯈ꯭ꯔꯣꯁ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯍꯤꯡꯕ ꯌꯥꯏ꯫ ꯑꯩꯈoi ꯂꯥꯏꯕꯛ ꯊꯤꯕ ꯅꯠꯇꯦ, ꯑꯩꯈoi ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯃꯔꯣꯝꯗꯗꯤ, ꯍꯥꯏꯕꯗꯤ ꯑꯩꯈoi ꯑꯗꯨꯝ ꯂꯥꯏꯕꯛ ꯐꯕꯅꯦꯅ ꯈꯟꯁꯤ, ꯌꯥꯝꯅꯁꯨ ꯂꯥꯏꯕꯛ ꯊꯤꯕꯅꯦꯅꯁꯨ ꯂꯧꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕ, ꯑꯗꯒꯤ ꯌꯨꯝꯗ ꯁꯨꯔꯒ ꯁꯨꯐꯝ ꯀꯔꯤ ꯁꯨꯁꯤꯒꯦ ꯀꯩꯗꯧꯁꯤꯒꯦ ꯀꯥꯏꯅ ꯈꯟꯕꯗꯣ ꯑꯩꯈoi ꯁꯤꯗ ꯂꯥꯛꯑꯒ ꯁꯨꯝ ꯁꯨꯃꯤꯟꯅꯁꯤꯔꯥꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯈoi ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈoi ꯃꯊꯪ ꯄ꯭ꯔꯗꯛ ꯑꯅꯧꯕ ꯃꯌꯥꯝ ꯄꯨꯊꯣꯛꯀꯅꯤꯅꯁꯨ ꯑꯩ ꯈꯟꯖꯩ꯫ ꯑꯩ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩꯖꯗꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯅ ꯁꯨꯝ
ngasi aina haijari base thamoi sengna haijabani thabak subam nombam laitragadi sida isagi ahaiba simfamdo tanaraga dum thabak suminaraga paisa tanminasi akoi nungaini hingsi ana akoi simtang haijagena aina tawjabani ai matang asida losanjarage mayam punam makoina khunjari थागतचरी कंगलेपाक निंगोल कनबलुकी थौबु ओइबिरिबि राजकुमारी सिबना मयामदा मयामगी लक्सिंग ओइगदबा वाहै खरा थंबिरमगी दमक्ता मथंग असिदि गेस्ट ऑफ ऑनर गी फंफम लांगद लेंसिन बिरिबि मयामगी सोशल वर्कर मिंग ओइना पंजरबदा लुक्राम बिनोदिनीबु वाहै खरा फोंदोक पिनबा नलुकना कौसिनजरी ngasi February ki tang 18 nomaijing limit sida aina di adum akhoi gi chawba se chawba na ne adum kokjai ga inau si adum mahoi gi group kamlei ningol kanna lu hariba kaino sina organization sina chmai to na meeting ama tawgadori chemang to yawbiu adu duga mayam da khatang akhoi gi kaino sing do share khar to minasi haidana hairakwadagi aisu lakjabani ado ngasi function asigi kenoda jingchin biriba apai jenems ki kai phuna daga doctor ai kai phuna bo chari loinana ai gi maru aja black ki ai thodo hendo ne kai phuna uchari loinana ngasi sida tenbiriba chingche ngasi gi function asiga mari leinana loinama kari tawba yabage kai tawbage habidu ki khanna ne na bagi lingbira pani haina aina logjai tasengna hoje hoje ai nauna haigiba laibak thiba yum palhodraba laibak thiba nate sacrifice ni karamba sacrifice kari gidamte yum panduna hoje ki ko jamde choi dileramgani ai gi imung manungi phibam duna maram oiraga ai yum pandabra ai gi ibung ipa singi yengaga imai pana nongna lang sembadagi ai gi inau sing ai gi ichan ai gi ibung ai gi ipa bunok tu gi yengaga nupi haibase tasengna nupi oina polabadi mama amagi gulla che nupi khudimak ta loina mak yawe aduduna ngasai gi aina yum thado ga sakhakanda aigi ifwajing aigi nausing kari ta hogadage manghogadra ka haibigi wakhal sigi kaino makse ai isamak ta phawi maramdi aigi ima je aina matam du da khoi elben pf haide jalu ko piu hai ko metric first check to ba piu first check karako matam sida aigi ima leite ai sini pa khoi nipan ado akhoi si aina ahlu oire aigi makha da loina makle twin ju yawe ado adumak larik tamna ipwajing inaw sing yengaga tasengna ai sama yum palaro yana ile pammi maramdi aini yum pan yum matamda ipwajing inaw sing du kanana yingchan bi hogadage maramdi aigi baba je amona du bi thige adumai to na angang sing sigi khallaga khong thangdokpa ngamde leisabi amo oibagi adugi punsido madu punsido ay yaurte senga iraba adu ai isamakta panba wakhanne ai isamakta khangiba wakhanne aina yum panthokra kanda ipwajing inaujing yangjin binaba leitadana manghini haibasigi adugi akiba ma isada matam punmakta langtakna ba malaya adu aina sahi kunthra humdoi harapa matamda aigi baba sina ingonda ibe manang nayum pandaba tawganu lawpajing nanaujing gi yengaga nang nayum paloi habse tawganu ipana hayang lai ba ka sakra kanda na mana hangapa wahangi pakum ai piba ngamoi haidana baba sina yam thamoi sokna hairaki adumai tona tawraga ai yum panbagi lambida changaki yamna yum palaba matungda sahi mari manga phawbada ai nupa mayung gi mangmangde ai ipangi da mangaga lei nong chilakko oiro jo kenom taw oiro ndragi keno insang hawban atam yung ya atam ipwajing inausing sita mitta udana leiri em adu gumba condition leiba isa inausing isina nausing sita soidna yaurongani adu ga mu nungai tabadi kalino habda mayum pandana leiraba matungda mapwajing gi manausing gi adana punsidu lelaba matungda mapwajing manausing da mi oigraba matamda matanda lepjaba ngamaba matamda mache machandu mirai bigi pot ama khak uba phange sini phaidagi pendaba aina phaidagi penjadaba aingonda nungai jadaba aduna ngasi punjhallaga tawbiriba singche yumda lainingdaba su yauramba ya haibadi family gi loiriba kainoduda
ꯁꯤꯅꯔꯤꯑꯣꯗꯨꯗ ꯂꯩꯅꯤꯡꯗꯕ ꯌꯨꯝꯗ ꯂꯩꯅꯤꯡꯗꯕ ꯑꯩ ꯀꯗꯥꯏꯗ ꯅꯣꯝꯗ ꯂꯩꯔꯗꯤ ꯑꯩꯁꯦ ꯀꯀꯥꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯁꯣꯏꯗꯅ ꯌꯥꯎꯔꯝꯒꯅꯤ ꯃꯔꯛꯁꯤꯗ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡꯗꯨ ꯄꯨꯟꯅ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯅ ꯍꯥꯏꯕꯗꯤ ꯖꯒꯥ ꯑꯃ ꯐꯪꯉꯒꯗꯤ ꯄꯨꯟꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯒ ꯁꯦ ꯃꯥꯅ ꯍꯩꯖꯕ ꯃꯥꯏ ꯁ꯭ꯀꯤꯜ ꯂꯦꯕꯔ ꯍꯥꯏꯇꯥꯔꯦ ꯁꯦ ꯍꯧꯖꯤꯛꯃꯛꯇꯗ ꯇꯧꯔꯤꯕ ꯐꯤ ꯎꯅꯝ ꯅꯝꯕ ꯗꯦꯟ ꯐꯤ ꯇꯨꯕ ꯍꯩꯕ ꯌꯥꯎꯔꯝꯒꯅꯤ ꯐꯨꯔꯤꯠ ꯇꯨꯕ ꯍꯩꯕ ꯌꯥꯎꯔꯝꯒani ꯐꯅꯦꯛ ꯃꯄꯥꯟ ꯂꯣꯟꯕ ꯍꯩꯕ ꯌꯥꯎꯔꯝꯒani ꯐꯨꯔꯤꯠ ꯂꯣꯟꯕ ꯍꯩꯕ ꯌꯥꯎꯔꯝꯒani ꯐꯤ ꯁꯥꯕ ꯍꯩꯕ ꯌꯥꯎꯔꯝꯒani ꯁꯤꯗ ꯍꯧꯖꯤꯛ ꯄꯨꯊꯣꯛꯏꯕ ꯕꯣꯗꯤ ꯑꯣꯏꯔꯣ ꯄꯣꯞꯀꯣꯔꯟ ꯑꯣꯏꯔꯣ ꯖꯣ ꯑꯣꯏꯔꯣ ꯂꯩꯔꯤꯕꯁꯤꯡꯁꯤ ꯑꯩꯒꯤ ꯏꯔꯅꯥꯏ ꯑꯩꯒꯤ ꯌꯨꯝꯗ ꯁꯨꯖꯕꯕꯨꯗꯤ ꯑꯩꯈꯣꯏ 10 ꯑꯃ 10 ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯁꯨꯈꯤꯕꯁꯦ ꯃꯇꯝ ꯍꯧꯈꯤꯕꯁꯨ ꯈꯪꯍꯧꯗꯕ ꯋꯥꯕꯁꯨ ꯈꯪꯍꯧꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯁꯨꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯑꯗꯨꯃꯛ ꯂꯩꯒꯅꯦꯕ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯑꯦꯄ꯭ꯔꯣꯆ ꯇꯧꯔꯛꯄꯁꯦ ꯀꯔꯤ ꯍꯥꯏꯅ ꯇꯧꯔꯦ ꯑꯩꯈꯣꯏ ꯆꯥꯎꯕ ꯃꯣꯏ 5 ꯇꯔꯨꯛ ꯂꯥꯛꯑꯒ ꯏꯆꯦ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏ ꯈꯔ ꯂꯩꯖꯩ ꯑꯩꯈꯣꯏ ꯀꯨꯟꯃꯨꯛꯁꯦ ꯂꯩꯐꯝ ꯑꯃꯇꯪ ꯂꯝ ꯑꯃꯇꯪ ꯄꯤꯕꯤꯌꯣꯅ ꯑꯝꯇ ꯁꯔꯀꯥꯔꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏ ಅದು ಸರ್ಕಾರದ ಹಾಯ್ಬಿಯು ಹಾಯ್ಬಿದ ಐನ ಮತ್ತೊಂದು ಖಂಡಿ ಸರ್ಕಾರದ ಲಮ್ಮಂ ಪಿಯೋಜೆ ಆರ್ಗನೈಜೇಷನ್ ಅಮದ ಸ್ಮೈ ತೌನ ಚೀಫ್ ಮಿನಿಸ್ಟರ್ ನ ಲಮ್ಮಂ ಪಿಗ್ರೆ ಹಾರದಿ ಆರ್ಗನೈಜೇಷನ್ ಮಣಿಪುರಗಿ ಲೈಬ ಮಯಾಮ್ ಲಮ್ಮಂ ಪಿಯೋ ಅಂತ ಮಾತಾಡ ಪಿಗ ಹೋಯ ಅದುನ ಐನ ಇಥಂದ ಖಲ್ಲೆ ಖರ ಹೋಂಗ್ನ ಗವರ್ನಮೆಂಟ್ ರೇಟ್ ತಕೋ ಅದುಮೈನ್ ತೌನ ಅಖೋಯ್ ಗವರ್ನಮೆಂಟ್ ಗೆ ಸೈಟ್ ಗಿ ಲೌಬ ಯಾಬಗಿ ಕೈನೋಸೆ ಲೈರ ಮದುಗಿ ಪೋತುಮ ಫಂಗನಬನ ಐಜು ಹುಜಿ ತಾನರಿ aduga phaitai nungai ba madi ai yam luna tinaba ai ngonda dum iche na kongjoba ipwajing ama lai magi kaino se magi mafam sida lehello la oi se moi mayang gi do khara ma loina ma fencing di tawre aduga fencing du phajana di tawde moina lei ga haraga di phajana fencing tawrage yung gai phajana semjalage mi kayano ai gi du achoba pham ni nga pukhi ani amasu lai aduga lamsu lowrak amagi area ni aduda dum lowdu uraga maduda moina keno tawjaraga lowdu uraga madu tholko phawdru moi gi chana bo ijasanu ai kaita keno tawjaro ai maduma mayam da donate tawgena mana haibire ado jaga da bu thauban lawremba kari ba yari pok lawremba madu oiba ada lamji thakra kan da khudong chada ba mayok na gadra after all nupi ngakani ko aduduna adugumagi safety oiga security si kari or kada ge haiba ai ngonda khalle haibadi jumlak oiraba ma phaba adai da magi jaga do chala yengure खैतंग लम्हांग ओयबा लम्हांग ओबसिदा आइना खले मसिदि फेंसिंग फजना तौरगा खैतंग सिक्युरिटी दा खितंग नुवाइतबा म लैगद्रा हाइदना आइंगोंदा फिल तौवे अदुदुना हुजि लमबुदि मी अमनिना अदुम लमजे पुथोके हाबे यावरे सिगि वारि जिंजि ताबदगी अदुना तसेंगना थबकसि तौरसि हाइ तारगदि कैदौबा चंगी अखोय खांग बकनबा चंगी अदुगा आइगी फिरेप सुमना लेपा म चंगे अखांग कनबा अमसु आइगी फिरेप चुमबा थबक मंगोल ओहनगे हारगना कैदवी अखोय सिंसरिटी अमसु यूनिटी थबोय सेंगना तौबता अखोय लिंजेन मानबा ताई अखोय मयांगी मरकता डिवाइड एंड रूल सानना बखोनरप मतमदा अखोय मदु पुनमक्सिंग दो इसाना ज्ञान ताना मदु पुनमक्सिंग दो अमना हाइरकपसिंग दो अमता लौनदना यूनिटी लैना अखोय लिंजेन मानना अदुगा अखोय कथोकपा मगा लोइना थबक तौबा चंगी खांगबा कनबा म चंगी थबक खुदिमने खांगबा कनद्रगदि थबक माइपा ओय अदुदुना हुजि पुथोरैबा प्रोडक्शन सिंजे लोइना मीना लोई पामना बंग हाक्तनी अदगी हुजि पुथोइबा से हुजि उनम तौरगा नमीबा फैजोम अमने कुर्ताम ने लेंयालम ने हुजि लोइनमक चनरी बंग हाक्तनी अदुना नतना असुम अदुना नुपा गैगी ओइगरे अदुगा अखोय नुपी सिंगनासु सिजिनाबा याबा तौबा याबा अदुगुमदो अदुना आइना हाइजनिंगबदी लैबिरिबा मयाम सिंगसिदा मेंबर मयाम सिंगजिगी मरकता करम ट्रेट कनाना हेना स्किल लैबगे हाइबदु येंगागा से फिरोन टूबा हाइबा यावरमगदी मेचिन दरकार हो रही मेचिन दो अखोय करम हाइना लौगदगे पुथोगा सेन पुथोगा लोइना मुग लैबा ngमोइदबनिना सोशल वेलफेयर डिपार्टमेंट दा अखोय मदुगी डायरेक्टर दा अखोय रिक्वेस्ट तौरगा 50% तंग ताबिरागा सुको अदुमाइना लौननबा मेचिन अहुमरिदंग अदुना होगदोकनबा ओइना अदे फी साबा हाइबा यावरमगसु युमथोंग खुदिंगी सिजिनरी नि अखोय फने ने अमा मसि लोइनामा खुदै लोइना सिजिनरी ngakतनी फी साकोन खरा लौबा याबा अदुमाइन तौना अखोयना डिपार्टमेंट मणिपुर की डिपार्टमेंट सिंगसिदा अखोयना लैरिबा डिपार्टमेंट सिंगसिदा अखोयगी कैनो यावरे ओजा ब्लेकी लैरे अदगी अना येक अमा तौबा यावरागसु अखोय ngasi डाक्टर साहेब लेंबिरे अखोय फ्री कैम्प अमा हेल्थ कैम्प अमा तौथोकबा याय कना लैबा सिंगी मरकता करम अखोय हाइबदी प्रिवेंशन इज बेटर देन क्योर हाइबा लै नारकांदा लायेंग दौ सोक्ति नाद्रिङेदा मदुगी प्रिकॉशन अमा अखोय लहौबा चंगी यारिगै नादनबा इसासी हेल्दी ओइना लैननबा नाबु नारादी हा फना यावना नुंसीरजो नारागा सोलगा सुम लैरगदी नुंसीबिबा मीदरजो नुंसीबिरक्ते बा सेंग सेंग हाइरोदा अदुना अखोय हक्चांग फना हेल्दी ओइना
ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯌꯥꯝꯅ ꯁꯥꯎꯟ ꯑꯣꯏꯅ ꯂꯩꯅꯅꯕ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯔꯤꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯤꯡꯖꯦꯜ ꯃꯥꯟꯅꯁꯤ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯄꯥꯡꯕ ꯌꯥꯕ ꯇꯧꯕ ꯌꯥꯕ ꯑꯩꯈꯣꯏꯅ ꯄꯤꯕ ꯌꯥꯕ ꯒꯥꯏꯗ ꯄꯤꯕ ꯌꯥꯕ ꯂꯝꯖꯤꯡꯗꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯄꯤꯖꯔꯛꯀꯦ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯑꯗꯨꯗꯨꯒ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯄꯨꯊꯣꯛꯏꯕ ꯄꯣꯠꯂꯝꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯍꯧꯖꯤꯛ ꯀꯩꯅꯣꯗ ꯗꯦꯂꯤ ꯂꯥꯏꯐꯇ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯂꯣꯏ ꯁꯤꯖꯤꯟꯅꯔꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯦꯟꯅ ꯀꯔꯝꯕ ꯀꯩꯅꯣ ꯑꯣꯏꯕ ꯄꯣꯠ ꯌꯥꯝꯅ ꯍꯦꯟꯅ ꯗꯤꯃꯥꯟ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯀꯔꯤ ꯂꯩꯒꯦꯗꯣ ꯈꯜꯂꯒ ꯑꯩꯈꯣꯏ ꯌꯥꯔꯤꯕ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯔꯒ ꯊꯕꯛꯇꯣ ꯇꯧꯅꯅꯕ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯗꯣ ꯆꯪꯁꯤꯜꯂꯒꯗꯤ ꯃꯥꯏ ꯄꯥꯛꯅꯕ ꯆꯪꯁꯤꯟꯁꯤ ꯃꯔꯛꯇ ꯐꯦꯜ ꯑꯣꯏꯅꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯅꯒꯨꯝꯁꯤ ꯍꯦꯛ ꯌꯥꯔꯤꯕꯈꯩ ꯑꯩꯈꯣꯏ ꯃꯥꯡꯖꯤꯟ ꯊꯥꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯕ ꯑꯃ ꯑꯗꯒꯤ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯁꯤꯡꯁꯤꯅ ꯂꯥꯛꯑꯀꯥꯟꯗ ꯍꯥꯏꯔꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯊꯦꯡꯅꯖꯔꯛꯄ ꯁꯨꯝ ꯆꯠꯂꯨꯕꯗ ꯅꯣꯏ ꯈꯛꯇꯅ ꯁꯤꯗ ꯕꯣꯔꯤ ꯈꯔ ꯄꯣꯀꯣꯟ ꯈꯔ ꯄꯨꯊꯣꯛꯑꯒ ꯑꯗꯒꯤ ꯂꯦꯡꯌꯥꯟ ꯈꯔ ꯎꯅꯝꯅꯝꯃꯒ ꯅꯣꯏꯅꯗꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤꯕꯗꯣ ꯅꯣꯏꯅ ꯁꯦ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯑꯗꯨꯒ ꯑꯣꯜ ꯑꯦꯖꯦꯠ ꯍꯣꯝꯗ ꯅꯣꯏ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯅꯤꯡꯉꯤ ꯑꯃ ꯇꯧꯔꯤ ꯆꯠꯁꯨ ꯆꯠꯂꯤ ꯅꯣꯏ ꯑꯩ ꯈꯪꯉꯤ ꯑꯗꯨ ꯅꯣꯏ ꯀꯌꯥꯝ ꯀꯨꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗꯣꯏꯅꯣꯕ ꯅꯣꯏꯒꯤ ꯁꯤꯒꯤ ꯄꯨꯊꯣꯛꯏꯕ ꯈꯔꯁꯤꯅ ꯉꯝꯃꯣꯏ ꯅꯣꯏ ꯃꯁꯦꯟꯃꯛꯇꯗꯁꯨ ꯁꯦꯟ ꯈꯥꯏꯅꯔꯛꯄ ꯉꯝꯃꯣꯏ ꯑꯗꯨꯗꯨꯅ ꯅꯣꯏꯅ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯐꯟ ꯗ꯭ꯔꯥꯏꯕ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨꯃ ꯈꯟꯕ ꯑꯃ ꯆꯪꯉꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯐꯟ ꯗ꯭ꯔꯥꯏꯕ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯑꯃ ꯑꯗꯨꯗ ꯈꯤꯇꯪ ꯆꯥꯎꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯨ ꯑꯣꯖꯥꯁꯨ ꯂꯩꯔꯦꯀꯣ ꯑꯣꯖꯥꯒꯤ ꯁꯥꯏꯠꯇꯒꯤ ꯀꯩꯅꯣꯁꯤꯗ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯗ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯍꯥꯏꯖꯔꯛꯀꯅꯤ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯅ ꯑꯉꯝꯕ ꯅꯣꯏꯅ ꯁꯤꯃ ꯇꯧꯕꯤꯌꯨ ꯏꯆꯦ ꯁꯤꯃꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕꯗ ꯑꯩꯅ ꯅꯣꯏꯒꯤ ꯗꯤꯃꯥꯟꯗꯨ ꯄꯨꯔꯥ ꯐꯨꯜꯐꯤꯜ ꯇꯧꯕ ꯉꯝꯗ꯭ꯔꯁꯨ ꯑꯩꯅ ꯑꯉꯝꯕ ꯈꯔꯗ ꯑꯣꯏꯔꯁꯨ ꯑꯩ ꯄꯥꯡꯅꯕ ꯍꯣꯠꯅꯒꯦ ꯅꯣꯏꯅ ꯄꯥꯝꯖꯔꯤꯕ ꯅꯣꯏꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯗꯒꯤ ꯑꯗꯨꯗ ꯅꯠꯇꯅ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯔꯕ ꯑꯗꯒꯤꯗꯤ ꯐꯖꯅ ꯒꯥꯏꯗ ꯇꯧꯕꯤꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯃꯣꯔꯦꯜ ꯃꯥꯡꯊꯔꯛꯂꯕ ꯃꯌꯥꯝ ꯑꯃ ꯅꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯑꯩꯉꯣꯟꯗꯗꯤ ꯅꯣꯏꯅ ꯐ꯭ꯔꯤ ꯑꯦꯟ ꯐ꯭ꯔꯦꯡ ꯑꯣꯏꯅ ꯂꯣꯏꯅꯃꯛ ꯂꯤꯊꯣꯔꯛꯑꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯣꯏꯅ ꯋꯥꯔꯤ ꯂꯤꯔꯝꯕ ꯅꯨꯃꯤꯠꯁꯦ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯗꯨ ꯄꯨꯝꯅꯃꯛꯁꯤꯡꯗꯣ ꯇꯧꯕ ꯉꯝꯕꯒꯤ ꯄꯋꯥꯔꯗꯤ ꯑꯩꯈꯣꯏꯗ ꯂꯩꯇꯕ ꯇꯧꯗꯤ ꯇꯧꯅꯤꯡꯕ ꯅꯣꯏꯒꯤ ꯃꯇꯦꯡꯗꯤ ꯄꯥꯡꯅꯤꯡꯕ ꯑꯗꯣ ꯄꯥꯡꯅꯤꯡꯉꯤꯕ ꯄꯣꯠꯁꯦ ꯑꯃꯈꯛꯇꯪ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯒꯗꯤ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯄ ꯉꯝꯕꯩ ꯄꯣꯠ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯈꯔ ꯇꯣꯏꯅ ꯎꯅꯔꯒ ꯑꯥꯏꯗꯤꯌꯥ ꯑꯦꯛꯆꯦꯟꯖ ꯇꯧꯅꯔꯒ ꯑꯩꯈꯣꯏꯅ ꯀꯅꯥꯗ ꯑꯩꯈꯣꯏ ꯍꯥꯏꯖꯔꯒ ꯑꯩꯈꯣꯏꯅ ꯊꯕꯛꯁꯤꯡꯁꯦ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯅꯣꯏꯅ ꯇꯧꯅꯤꯡꯉꯤꯕ ꯊꯕꯛꯇꯨꯒꯤ ꯂꯥꯏꯟ ꯑꯣꯐ ꯑꯦꯛꯁꯟ ꯅꯣꯏꯅ ꯇꯧꯅꯤꯡꯉꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯗꯒꯤ ꯂꯤꯁ ꯑꯃ ꯐꯖꯅ ꯏꯊꯣꯛꯑꯒ ꯃꯗꯨ ꯀꯩꯅꯣꯗꯁꯨ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯍꯣꯏ ꯑꯗꯩ ꯀꯩꯅꯣꯍꯣꯏꯗꯁꯨ ꯂꯣꯏꯅꯃꯛ ꯃꯗꯨꯗꯨ ꯄꯤꯔꯒ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯄꯥꯟꯗꯝꯗ ꯆꯪꯖꯅꯕ ꯍꯣꯠꯅꯕꯗ ꯑꯉꯝꯕ ꯃꯇꯦꯡꯗꯣ ꯑꯩꯈꯣꯏ ꯂꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯀooperation ꯂꯩꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯑꯩ ꯄꯨꯝꯅꯃꯛꯇ ꯈꯨꯔꯨꯝꯖꯔꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯂꯨꯀ꯭ꯔꯥꯝ ꯕꯤꯅꯣꯗꯤꯅꯤꯅ ꯃꯌꯥꯝꯗ ꯕꯨꯙꯤ ꯂꯧꯁꯤꯡ ꯑꯣꯏꯕ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯔꯝꯕꯒꯤꯗꯃꯛꯇ ꯃꯊꯪ ꯑꯁꯤꯗꯤ ꯒꯦꯁ ꯑꯣꯐ ꯑꯣꯅꯔ ꯆꯤꯐ ꯒꯦꯁꯀꯤ ꯐꯝꯐꯝꯂꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯖꯦꯅꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯗꯣꯛꯇꯔ ꯂꯥꯏꯁ꯭ꯔꯝ ꯗꯦꯕꯦꯟ ꯁꯤꯡꯕꯨ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯍꯩ ꯃꯔꯤ ꯃꯉꯥꯇ ꯐꯣꯡꯗꯣꯛꯄꯤꯅꯕ ꯅꯣꯂꯨꯛꯅ ꯀꯧꯁꯤꯟꯖꯔꯤ ꯉꯁꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 18 ꯑꯗꯨꯒ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯌꯥꯝꯅ ꯌꯥꯏꯐꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯏꯆꯜ ꯑꯗꯨꯒ ꯏꯅꯥꯎ ꯑꯗꯨꯒ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕꯤ ꯑꯩꯒꯤ ꯏꯃꯥ ꯏꯕꯦꯜ ꯏꯆꯜ ꯏꯅꯥꯎ ꯄꯨꯝꯅꯃꯛꯀꯤ ꯐꯝꯗ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯂꯣꯏꯅꯅ ꯃꯌꯥꯝꯕꯨ ꯑꯩꯍꯥꯛꯅ ꯋꯥꯐꯝ 5-10ꯗꯪ ꯍꯥꯏꯖꯕ ꯑꯁꯤꯗ ꯃꯌꯥꯝꯅ ꯉꯥꯛꯇꯪ ꯑꯣꯏꯔꯕꯁꯨ ꯇꯥꯕꯤꯒꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯖꯩ तसेंना ngasi siliba अखोगी निगोल कनब लूप हाइदना अमा सेंबीरे मसेदा तसेंना हारगदी एगी लेकाईगी एगी इचल सिंह अखोगी एन मिंगोइना पंजरबदा चावबे ताहाइजगे अदुगा मागी मरुप सिंह इखंग खौदना नोमा ngasi हप्ता अमिगी मांगदे वंदा पाउज हाबिरपदगी मखोइना सुगुंबा अखोगी ऑर्गेनाइजेशन अमा लेरे सुमाय तौदना मसी अखोगी निगोल सिंह मणिपुर लैबा अवाबा तारबा
aduga akhoi imung manung da problem kya leiraba ningol sing ase punsinaraga semba adumluba organization makhalamani habire yes ai isamaksu ningol popini ngasi maksu ai icha nupigi awaba magi problem magi punsi da thoibo wak problem yam se aisu ai thamoida ai kok thak ta purga leiriba amani aduna makhal gi problem mayam amade lei akhoi gi imunu gi nungaina dabagi aduga aina punsida gi yum kai palhogdaba ai gi imu manunga gi tora khwadana daba inim upu sinai khoibu fazana cooperation pibi daba sumai to kana makhal kya ge problem lebe sinsigi ningol kan balu ningol karino ningol ai gi imashu matamamada ningol ni ai gi nipishu matamamada ningol ni ai gi ishashu hajig ningol oiri adunadi ningol myamna lairiba problem sing asigi solve tawna bhaidana asiguma makhalgi organization of sembi hetabada ai yamna thamoi pena nungai jakhi khudakta aigi isal sing aduda ehangna law adudi ai karimta khangwanate organization semba kari na khogi pandam kari na khona tawdaba adubu na khogi changsilba khongsang asida ai laikai gi ibung amoina not as a director Jenimski director aman nataba aina si Jenimski director ojeriba sidi sahi ini oirame sahi ohum amaga I sahi manga di farani tungna sahi tara oira pasu yai director oirabasu oidrabasu nakhoi gi di ai adum laigani hai wafam se isal sinde pijaki wafam ne ngasi ene laksari ba sisu not as a director amoina laksabana sade aigi laikai ai isal singa sina tawriba lakholiba khongthang se full support tawjage anabagi maikai da orabasu financial maikai da orabasu akang esingi manakta chatlaga akoina khubang changjau tara lonare ga koina nijaruba karigi niruduriba aigi nate isal singa sigi khunaya sigi lemoriba akoigi icha sing ichigi ima singi itaiba singi awaba tarba dumba akoigi lairiba akoigi nupi khunai asigi damakta afabagi damakta afaba khongchangi damakta makhoina organization semiba makhoina tawjeriba thawse support tawjage haidana enga sisi mafna laksabani not as a director aduga akoigi ajik manglasu akoigi ei salsina habikre thambikre akoigi tawgadriba thabak sida akoigi determination yes yam dakar oi devotion sacrifice hajik lairiba ai isal sing horiba organization se akoigi kangai pak akoigi kanba lup se akoigi ningol kanba lup sina sinbi lairiba sacrificing ni imungda aigi ngasi isanupa pok tabagi aigi samla pahijage mingdi panjaroi isanupa leitabdagi aigi isal sini nupa gi role lauraga aigi imagi ipagi laikagi ai masigi responsibility darkar leiba sei logani hadana mase nupa wale imne ba nupa gi thabak tawremni nupi ojaraga shu aduna anatomically physiologically biochemically koi nupi ojaraga shu society is da koi nupa gi thabak tawdaba yade hena tawribe se masi akoida thakram thui masi na wan thamjage masida nate karnataka da bangalore da ngasi nupino oktori so thoraga nupina ka thoreraga mapa waiship nupado mapan waiship nupadgi macha nupiduna koyet elaga okto thoroga IAS officer eriba masi ngakba angakpa mo obigi wafum nate masi tasena koju tawum thokpani masina ngasi akoi isal singa tawjeriba asumla organization se aidi thamoi sengna yaje makoigi register tawbagi makoigi any award ba fan aigi site gi di ai ngasi aigi angamba aigi tawbanga ma thabak to ngasi baw na koi dang ta lepi ha be ai thamjage ngasi je thawai sang yauna masung pasadi gi oiro
ꯑꯩꯒꯤ ꯃꯇꯝꯗꯒꯤ ꯑꯣꯏꯔꯣ ꯉꯁꯤꯁꯦ ꯑꯩ ꯅꯈꯣꯏꯒꯤꯗꯃꯛꯇ ꯂꯦꯞꯄꯤ ꯅꯈꯣꯏꯒ ꯂꯣꯏꯅ ꯆꯠꯃꯤꯟꯅꯒꯅꯤ ꯇꯧꯕꯗꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯉꯁꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯅꯈꯣꯏꯅ ꯇꯧꯔꯤꯕ ꯍꯥꯏꯖꯒꯦ ꯅꯍꯥꯛꯅ ꯍꯥꯏꯕꯗ ꯑꯃꯈꯛꯇꯅꯤ ꯅꯈꯣꯏꯅ ꯃꯌꯥꯝꯅꯤ ꯃꯁꯤꯅ ꯁꯦꯝꯕꯤꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯍꯟꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯗ ꯉꯁꯤ ꯀꯋꯥ ꯑꯁꯦꯝ ꯂꯩꯀꯥꯏꯅ ꯍꯧꯗꯣꯛꯂꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯅꯠꯇꯕ ꯏꯟꯗꯤꯌꯥꯗ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ ꯃꯉꯥꯜꯁꯦ ꯂꯩꯍꯟꯁꯤ horokpase ngasi akoina horise sumaina horokpa loina horoi ngaktani adubu nomatra nomadi prithibida ngasi akoigi ningol kan belup singjamai kawa semlekai gi mangala se punna bharat prashada prithibida ngalan sebagi wafam se aina ngasi se mayang hunda puning chesinjari loina na organization dai thoide khangjade adubu aigi isalnga sai thambikhiba ana ana eki lamda oiragadi haji aigi ana eki lamda aina kitang aigi khudong chaba piba ngambagi tanja du leijabanina haji leiriba member singi imung no thokpa ana ek mayam do ai madu aingoda pau takpir o aduga madu priority pijage habo phamju thamjage aina noma natraga noma de kholoi sigadoni ngasi ai maksu isa maksu mayam tiliba mayam se loi sigadoni adubu kanana karma tamda kaidongai sigeda ge koi khangba ngamdi aduna ikan kana leramba changna leramba ngasigi isha ai kuncha ga mari manga su haji hogiba akoi akaroda koi gi accident thokna lehi diba aduni adura basi sibi da muta koi panagum si ai khoina leidiba matam se masi determination ai wakhal ai washa amgoloi minasi yes hogibo koi gi sahi tha mari mage mamang da koi sangami mayam se ubiram yarungani kariginte koi khai ai gi thabak se pangtok tirma khai ai koi ka oi ai cham ka oi sima tokdringe hedana ai lanai gi nate lanai pesa phangna banate ai isa gi promotion ni nate kanagi public ki kanagi society gi sumai tokdana aina chit chama lermadgi chama gi yankhai MBBS sit ki kidney transplant tobangam daba mapanda thaba targadi la kun kudra changba manipura taw targadi honorable chief minister ge miya makada free of cost ta sel scheme ta changdana kidney kun ngamanga taw hrabne koi transplant je sing manipur masi manungda atei di hajar roi aigi langthaban kendra gi mani mohon haidana yam leje daba masi wagai di hungalak pani masi normal kai ta masi bhara da le mani bara bho hunbangam daba nupa macha asigi magi ibema siga khoiga punna direct contact tawrakan da khoida pau bibirakan da magi kidney je free of cost tawre masi life se sahi kunna ta kuncha de khoi hinga gani masi khoi miangi smai tawgana engonda pau bibirak pa targadi angamba aigi nakan dagi aigi side gi madu angamba mateng pangjage loina na akhoi masala riba health ki akhoi check up habina singwa se khoi tawsi कोई कैंसर नुपी एसिदी को सही अंकल दी कैंसर नागली डायबिटिक नागली बीपी वांगली सिगुमा चिंग बसिंग से कोई म्याम जे कोई मायाम ने सिंबिरो दादा कोई स्माइ तो ना कोई केम म तोलिंगी स्माइ तो क्राइ तो सिगे डॉक्टर थाबिरो हाइदना मतलुदा आई मायाम ना हाबिरो को फोटो थंबिरो को फोटो आई थमोइ संग याजगे प्रायोरिटी पिजगे अखोइ म्याम पुनिंग हकचांग थमोइ संग ना वाखल साइकाट्रिक प्रॉब्लम लेंग साइना कोई बेम ले याम चुमने मसी जो कोई शांति बला होई लेनि नोई तौरगने साइकाट्रिक में आसु वारी सानरकांदा कोई से फ्री ऑफ माइंड ओइनरबा थबक तोमिना सेबा मसिदा पोरके बे डॉक्टर सिंदो मसिदा पोरके सिगी जगासदा अखोइ में वारी सामिना से अखोइ फनिंगाई थबक दो अखोइ कम्युनिटी से तोमिना से सिगी लीडिंग पार्ट तो ngasi ningon kan lupsen lobiyo aduna अखोइ ningon kan lup सिगी थौदांग न चावी हेल्थ ता मखोइ गो थबक पीबा एम्प्लॉयमेंट दा सोसाइटी दा कोई अपलिफ्टमेंट याम चावी मसी अममम तो ओइना खंडे बिरकांडा तौबियु अदुगा ngасai अखोई की इसल कोई हाबी केबनी यस आइगी फन लेजदना आइगी कंट लेत्रिंगदा मयाम द गिफ्ट पीबा खोपा तौबा से को यस तौसी अंगम तौसी अखोइसु कंट्रीब्यूशन तौजरके अदुबु अखोइगी इथुन फुननबा हाबदी अखोइगी स्टेटस से फजना लेननबा अखोइगी फंजे मारंग काइना लेनरबान होनसे अखोइ पारन पाइना होनसे अदुग मतुंगदा अखोइना पीबंगम कंट्रीब्यूशन पीबंगम हेल्प यस लोन बोरसु यस थबक किदि म्याम कोबिदी को हजिक से
ꯊꯕꯛꯀꯤꯗꯤ ꯑꯩꯈꯣꯏ ꯅꯝꯕ ꯈꯣꯠꯄ ꯑꯩꯈꯣꯏ ꯑꯦꯝꯕ꯭ꯔꯣꯏꯗꯔꯤ ꯏꯖꯔꯨꯔꯦ ꯃꯁꯤꯗꯃꯛꯇ ꯑꯩ ꯀꯔꯤꯝꯇꯁꯨ ꯈꯪꯖꯗꯦꯀꯣ ꯍꯧꯖꯤꯛ ꯈꯨꯗꯛꯇ ꯑꯩꯈꯣꯏ ꯏꯆꯜꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯔꯣꯕꯤꯟꯅ ꯍꯥꯏꯔꯛꯄꯗꯤ ꯑꯩꯈꯣꯏ ꯆꯪꯉꯨꯕꯅꯤ ꯑꯗꯨ ꯌꯥꯝ ꯐꯖ ꯐꯖꯕ ꯗꯤꯖꯥꯏꯟꯃꯨꯛꯀꯤ ꯁ꯭ꯀꯤꯜꯐꯨꯜ ꯑꯣꯏꯕ ꯊꯕꯛ ꯇꯧꯕꯤꯔꯝꯃꯤ ꯁꯦꯠ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯨꯔꯇꯥ ꯑꯃ ꯑꯩꯈꯣꯏ ꯂꯦꯡꯌꯥꯟ ꯑꯗꯒꯤ ꯂꯨꯡꯒꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯐꯩꯖꯣꯝꯅꯆꯤꯡꯕ ꯁꯦꯠ ꯑꯍꯨꯝꯅ ꯁꯥꯕ ꯃꯁꯤ ꯂꯨꯄꯥ 3,000, 4, 5 ꯀ꯭ꯋꯥꯂꯤꯇꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯗꯛꯇ ꯑꯩ ꯁꯦꯠꯄ ꯁꯦꯠꯇꯕ ꯈꯪꯖꯗꯦꯀꯣ ꯃꯌꯥꯝꯒꯤ ꯏꯟꯀꯔꯦꯖꯃꯦꯟ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯔꯦꯗ ꯀꯂꯔꯗꯣ ꯑꯩ ꯈꯟꯖꯔꯝꯃꯅꯤꯀꯣ ꯑꯩꯁꯦ ꯄꯩꯁꯥ ꯄꯤꯖꯔꯝꯃꯒꯦ ꯑꯩ ꯅꯨꯄꯤꯗꯩ ꯂꯧꯖꯔꯝꯃꯒꯦ ꯑꯗꯨꯃꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯟꯀꯔꯦꯖꯃꯦꯟ ꯍꯥꯏꯕꯁꯦꯀꯣ ꯃꯌꯥꯝꯅ ꯄꯨꯊꯣꯛꯄꯤꯔꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯂꯩꯕꯤꯕ ꯃꯥꯔꯀꯦꯠꯇ ꯌꯧꯍꯟꯕ ꯑꯗꯒꯤ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯀꯗꯧꯔꯤꯕꯅꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯦꯁ ꯃꯌꯥꯝꯕꯨ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯅꯤꯡꯉꯣꯜꯁꯤꯡꯁꯤ ꯂꯩꯗꯅꯁꯦ ꯃꯌꯥꯝꯁꯦ ꯐꯖꯅ ꯑꯩꯈꯣꯏ ꯏꯟꯚꯥꯏꯠ ꯇꯧꯃꯤꯟꯅꯁꯤ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯩꯈꯣꯏ ꯖꯣꯏꯟꯠꯂꯤ ꯑꯩꯈꯣꯏꯁꯤ ꯑꯃꯒ ꯈꯨꯠ ꯁꯝꯖꯟꯅꯔꯀꯥꯟꯗ ꯌꯨꯅꯤꯇꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯖꯣꯏꯟ ꯚꯦꯟꯆꯔ ꯑꯣꯏꯍꯟꯁꯤ ꯃꯌꯥꯝ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯅꯠꯇꯦ ꯍꯥꯏꯖꯔꯤꯁꯦ ꯉꯁꯤ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏ ꯅꯥꯎꯟ ꯀꯥꯏꯗꯦ ꯁꯤꯡꯖꯃꯩꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯂꯨꯀ꯭ꯔꯥꯝ ꯂꯩꯔꯛꯇꯩꯅꯤ ꯑꯩꯈꯣꯏ ꯂꯦꯡꯉꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯏꯕꯦꯝꯃꯁꯨ ꯂꯨꯀ꯭ꯔꯥꯝ ꯂꯩꯔꯛꯇꯒꯤ ꯑꯩꯈꯣꯏꯒꯤ ꯚꯣꯠꯀꯤ ꯃꯔꯤ ꯂꯩꯅꯗꯦ ꯃꯁꯤ ꯉꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯈꯨꯔꯥꯏꯗꯁꯨ ꯂꯥꯛꯑꯝꯒꯅꯤ ꯍꯧꯖꯤꯛꯁꯦ ꯂꯥꯛꯑꯝꯒꯅꯤ ꯁꯣꯏꯗꯅ ꯂꯥꯛꯑꯝꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣই ꯖꯣꯏꯟ ꯚꯦꯟꯆꯔ ꯇꯧꯃꯤꯟꯅꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯁꯪꯁꯊꯥꯟꯁꯦ ꯑꯩꯈꯣꯏ ꯍꯤꯡꯅꯅꯕ ꯍꯣꯠꯅꯁꯤ ꯑꯩꯕꯨꯁꯨ ꯑꯩꯒꯤ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁꯅꯤꯀꯣ ꯑꯩꯕꯨꯁꯨ ꯑꯩ ꯑꯣꯐꯤꯁ ꯕꯦꯌꯔꯗꯤ ꯃꯇꯝꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯌꯥꯗꯕꯅꯤꯅ ꯑꯩ 2020ꯒ 7 ꯐꯥꯎꯗꯤ ꯂꯩꯒꯅꯤ ꯍꯧꯖꯤꯛ 23 ꯆꯍꯤ 3 ꯋꯥꯠꯂꯤꯒꯤ ꯇꯦꯟꯌꯣꯔꯁꯦ ꯗꯥꯏꯔꯦꯛꯇꯔ ꯂꯩꯒꯗꯧꯕꯁꯦ ꯑꯗꯨꯅ ꯁꯤꯐꯥꯎꯗꯤ ꯑꯩꯅ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯇꯧꯖꯔꯤꯕꯅꯤꯅ ꯃꯆꯥ ꯑꯃ ꯑꯩ NGOꯗꯤ ꯌꯥꯎꯕꯗꯤ ꯌꯥꯗꯕꯅꯤ나 एडवाइजर लेहनबियो ऐसे एडवाइजर होइना निगोन करब लुक ऑर्गेनाइज एडवाइजर लेहनबियो से मैमने याबिरगदी एगी मिंसु थंबियो एनी मीटिंग से कोबिरो अरे एडवाइस मसगी आई कंट्रीब्यूशन खंगदे एगी सजेशन तवजरके अना ngasi je aroi badai na haje nangdi long live निगोन कनबलियो सिंगमे कवा सेमना काय long live हागतचरी जेनिम्स के डायरेक्टर ओइब्रिबा मिंगोइना पंजरबदा डॉक्टर लाइसुन देबेना मयामगी बुदि लौसिंग ओइबा वहाई खरा फोंदोक पिरमबगी दमक्ता मथंग असिदि थौरमसिगी गेस्ट ऑफ ऑनर की फमफम लांगदा लेंसिन बिरिबा अखोइगी मेंबर नेशनल बोर्ड ऑफ MSME मिनिस्ट्री की मिंगोइना पंजरबदा रॉबिन ब्लैकीबु वहाई अमनि तंग फोंदोकनबा नोलुकना कौसिंजरी ngasiги kanglaipak ningol kanbelu sinjamayu paikhom likaina sinba ningol khudon tamba thoram asigda ebu yohanba phangan bibagi damakta sinbi langbiri ba mayam mafam daina kokna khulunjari ngasigi thoram sigi Sigwes thongdok hidokna ekhoi lamdam sigi khoi likai sigi sokthok chaningai weraba mingoina panjarabada yamba Dr. Laisum Deven Director Jenims ekhoi lamdam sigi oina yamna sokthok chaningai ba ekhoi lanamani yoibada मागी प्रोफेशन दुम चले अदुबु डायरेक्टर ग यौरबसी माना तौजरीब थबक्तुगी मतुलोमबने स्कूल ओजादो ओरसु हेडमास्टर ग यौरपा गो डायरेक्टर ग यौरपसी हम चौथोक्तना अदुगी मथक्ता कोई तामोजिना अखोई लंदमसिदा पोक्पी रंबदा को उमकेना चौथोक्से मरंदी एज ए डॉक्टर अमा होइना मागी प्रोफेशन दुदा कथोकपग लोइनाना nasi tamojina Jenims ki director oikanda ujik kidney transplant tawbagi wari du panbina mamangda su Jenims ki director oiningeda kanapta lejedraba yumduda tanal leibadu tamu masalen bire erga koi ambulance ka tawna pukhatna thake changa layem biba kasi na herka dadi doctor singi marakta su tamu dibense tom thingan ba doctor amane nai thamjage Thank you very much. Koi social worker, koi ayi maru binodini matam sangna
समाज की मियाम की थबक तौदन लाबा कोई लोइनजर महाकुसु अइना इकाई खुमनबो चरी अखोई ngasi निंगोन कनबलुक आइदी कोई सिदा कनोना इबे मा चावबना इबे मा सिबना तामो सुमाइदा मा हाय मनसु आइसु सु खाली कैदौसके न दको आई ला कांदा मागी एक्टिविटी से खानुदे सुमाइना तोरमसे आई ngai ang ko paw very good yam phai ai koi भारत वर्ष मणिपुर सुनाई अखोई कनो इम्प्लॉय जनरेट तौसे सरकार की सरकार लोन इम्प्लॉय पीब नमदे गवर्नमेंट थबक पीब नमदे अदो भारत वर्ष की अंकांदा 40% दी चामगी मनुंग दा निफुदी लौ सिंगु बना मियोई सिंजिदा इम्प्लॉय जन थबक पी अदुसु चाहिए जो पनती मतम पेरोडिकली पीरिसी मान ख्वाई पी अदुगा MSME माइक्रो मीडियम एंड स्मॉल इंटरप्राइजेस सिना सादा कुंतरे पी है अदो अमुक कमाइन तौर के हुजिकती एग्रीकल्चर न चादा निफु पिरम बजे सुम हंदरेबा अकोई लौमी की मचा जिंग डायरेक्ट फरक तर खतना ऑफिसर हो रही लौ उब तोरे हंदरे मचानी अब याम चाव हंदरे दी हुजिक मियोय बगी महुत से थबक सुबजी मेचिन न लौ सु सिले हुजिक लौ खो बजी मेचिन न खौगले लौ दैब मेचिन न लेरे लिंग मवा लिंग यदुना मेचिन न एग्रीकल्चर की कनो से सुम सिलक पदिगे हुजिकती एग्रीकल्चर न पिरंबा कनो से सेंथोक लंबी जी हंदरे यदुना अखोई माइक्रो एंड स्मॉल मीडियम इंटरप्राइजेस सिदना हेंगलै हुजिकती लोइनना भारत वर्ष ना 3 ट्रिलियन इकोनॉमी हुआ है 3 ट्रिलियन इकोनॉमी ले 5 ट्रिलियन इकोनॉमी चंगे है कोई माइक्रो स्मॉल एंड मीडियम इंटरप्राइज दा हेन कोई मियन चंगता तो भारत सरकार नसु मसिदा अहेन बा मियन थमी आई सामकसु हारिबा भारत की ऑल इंडिया के दुगुंबा नेशनल बोर्ड की मेंबर होइना लेजरेसु यारिङै मणिपुर की कराइद लेदि कदावाइद ने कोई सोथरी से मेखना बाइसु अयाम मतमदा MSME की 17 नेशनल बोर्ड मीटिंग 18 बोर्ड मीटिंग नाम जनवरी की तंत्रमा थोइदा 19 पामे अयाम बाई मुद्दा मसिकी मरमदाई पोखतन लाई एकोइ याम सोइरिसे एकोइ की लुचिन बनसु लेबा गाय बसिनसु खंगताय मरमदि एकोइना MSME की माध्यमदगी मणिपुर गवर्नमेंट दा खादी एंड विलेज बोर्ड आमदि KVIC खादी एंड विलेज सेंटर के अमदि इंडस्ट्री डिपार्टमेंट दा सही मदा लुपा करोड़ निफु मसिना इंटरप्रेन्योरशिप दा 35% सब्सिडी पीनाबा और बैंक सिंह लोन पीनाब था अदुबो अखोई के हाइरिबा एजेंसी अहुम सिना करोड़ निफु सब्सिडी पीना इंटरप्रेन्योर सिंह दा लोन पीदब से करोड़ 33 करोड़ कुंजों सिना गमदे करोड़ कुनमा तकाय ने हेना भारत सरकार चाही गुदिंग हल्लेबा मसि करिगिनो आइना कुमना नेना कांदा अखोगी इंप्लीमेंट तौरिबा एजेंसी जिंदुना नतेबा ड्यू टू बैंक सिंजिना अखोई मणिपुर की मपाने योगदा बैंक सिंजिना लोन पीरगे नंग कराई थिएबा अखोई मणिपुर ददी खादी एंड विलेज इंडस्ट्री बोर्ड के वगैरह नत्रगा इंडस्ट्री डिपार्टमेंट के वगैरह PMEGP दा मोजी सेलेक्ट और का बैंक था है नोसी बैंक पीबीओ मधुगी 35% सब्सिडी कोई पीने ना दो बैंक न पी दे बैंक सिंजिना अकोई आइना करम का दाई इंटरप्रेन्योर खरगे नुवाई तदना बैंक का वारी साना का मोय ओजा मणिपुर से लोन जाम सिंदे करम का दा मामासु मपासु गवर्नमेंट एम्प्लॉय होय अनु मचागी स्टूडेंट लोन लौग्रगा मोइदगी लोन अकाउंट होंदोखी लोन सिंदे कोन लोन सी यानी मोइ पीदना बहोनाय अदाय नाय that is none of our business it is up to you loan piba je no pigadamni aruga singba singdaba akhogi natte nan kai dawraga khongat ka de nang tawga aduna maram oiraga ekhogi entrepreneur singda loan pidabati yaro ya हुजिक आत्मनिर्भर भारत के प्रधानमंत्री प्राइम मिनिस्टर मोदी दा भारत से 5 ट्रिलियन इकोनॉमी चंगा होना बदा आत्मनिर्भर भारत दा हेना
ꯄꯨꯛꯅꯤꯡ ꯆꯪꯁꯤꯜꯂꯦꯔꯒ ꯚꯥꯔꯠ ꯕꯔꯁ ꯆꯥꯎꯈꯠꯇꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤ ꯃꯁꯥꯅ ꯃꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯍꯟꯗꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯆꯤꯅꯥꯅ ꯏꯀꯅꯃꯤ ꯌꯥꯝꯅ ꯋꯥꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯑꯣꯏꯕꯗꯨꯒꯤꯅꯦꯕ ꯑꯩꯈꯣꯏꯗꯁꯨ ꯃꯗꯨ ꯑꯣꯏꯍꯟꯕ ꯄꯥꯏꯈꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯕꯦꯡꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯗ ꯍꯦꯔꯥꯁꯃꯦꯟ ꯄꯤ ꯌꯥꯕ꯭ꯔꯥ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯔꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯗꯁꯨ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯤ ꯃꯗꯨꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯕꯦꯡꯁꯤꯡꯗ ꯒꯃꯦꯟꯒꯤ ꯄꯩꯁꯥ ꯊꯝꯕꯤꯔꯣꯏꯗꯕ ꯃꯔꯝꯗꯤ ꯃꯣꯏ ꯂꯅꯥꯏ ꯄꯔꯁꯅꯦꯜ ꯂꯣꯟꯗꯗꯤ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯋꯦꯕ ꯁꯤꯒꯨꯝꯕ इंटरप्राइजेससिंदा डेवलप तौनब पिरक्पदुददी मोय पिनिंगदे अदे कंबांदा कोई थेंगनगरे एक्सिस बैंक स्कैंडल पीएमईजीपी की लोन मयाम पिरक्पदु तोंगन तोंगन बे अकाउंट चंगगा काइथो अंबा लोन दी पिरमदबा अदुसु इंटरप्रेन्योर दु द पीबे होदा तोंगन बे अकाउंट काप सब्सिडी दु रुपा लाख कुमागी लागदी सरकार ना लाख निपा मखाई लेमना पिरिमी अदुना गवर्नमेंट की नेशनलाइज बैंक सिंदा सरकार की बिथम बताई अब नेशनलाइज बैंक तसु करिगुम तंदा सरकार की पॉलिसी प्रोग्राम सिंग मसीदा इलेक्टब बैंक सिंग दुदी मखोद पैसा थमदब ताई मोय बैंक ऐसे अखोइना हिंगलिनी अखोइना ऑपरेट तौरिनी कोई कस्टमर मयाम ना कोई कोइना थेंगनब ताई लोइना अइना इंटरप्रेन्योर सिंग नत्रगा अखोइगी सुदना नोमदना हिंगिबा सिंदा अइगी थमोइदगे थोलपा रिक्वेस्ट अमतंग तौजरी अइना हाइजरी मधुदी बैंक तंगाक्ता कोई ताइनबसु याद्री बैंक हाइबसे अखोइगी अफबा मरुपने अफबा महाजन अफबा मरुप कोई पैसा पीरिनी अखोइ लनाइ मियोय मदगी चादा पुरोदि मंगा मरी अहुम लौगिनी थादा युमजु तुंबा यारोय अयु मतंग ता सेंदोय तौबो लाकनी अथिबा खोन नांगनी मसीदा लाक्विदरी फनेना अदगिदी कदाय दे नुमाय पैसा दे सिंगने हानि बैंक सिदी सही अमदा लुपा चामदा लुपा मापन खक सेंदोय मदुदा जमु लोन लौकादा भारत सरकारना चामगी मनुंगदा कुंथ्रा मंगा लुपा लिसिंग लाख तरा लौकादा लाख अहुम मखाई लेमना सब्सिडी पीरबा सहीदा खोइना लोन सिंबगी हैनबी लैरोइदुसी करिगिनो मार्केटिंग इथिन ताई खोइ मरेद्र खोइसु हुसी मार्केटिंग सपोर्ट पिनब होनरी अदुना अखोइ कनोना अखोइनसु बैंक हाइजे खोइगी अफब मरुपनी अदुना अखोइदा अहोंग सेंदोइदा अखोइगु पिरिमने मसी मतम चाना खलगदी मतंगदा मुक्सु कंटिन्यू तौबो याय 20% सब्सिडी लौबो याय अदुना अखोइ बैंक का समनबा पैसा सिनबा आइबो मथौ यामना तारी अदुना अखोइगी माइक्रो ने स्मॉल मीडियम क्लस्टरिंग डेवलपमेंट प्रोग्राम है ना ले ऐसु येंजर में कोई बेम चाव कोई बेम सिवोइना पुलिसी कोई कहीं पांदा मेंबर 300 कुंबगी लेरगा दे कोइना अपिक अपिक पम अफम द क्लस्टरिंग तो बिरगा सिदा हेड ओरेगा मदुदा एमएससी दगी कोई अचोबो सेंदंग आई थादनबा ओनागे दुगा मचा मचा दसु कोई तौलिबा सिदा पीएमईजीपी दा कोई फूड प्रोसेसिंग मिनी फूड प्रोसेसिंग दा 25% गुबा 25 लाख गुबा दि 10 लाख गुबी मचा मचा मुदु तौना बहना बदा कोई हुजिति उइदम रेस्टा तब तारे हाना उदो रेस्टा तब हारम बदो उजिति उइदम रेस्टा तब तारे मदु की सोई करि केनो ngamba तानारगा यानबा कोई सिनमिनजी हुजिति भारत सरकार भारत खोंजेन जांगना चिंजली बनी कोई पृथ्वी की विश्वगुरु होना भारत सरकार मसीदा अचौबा कोई बजेट थमदना हेना मियेंग चंगी थोदोना अखोई मणिपुर अचौबा मियेंग चंगी बनी कोई मणिपुर से नॉर्थ ईस्ट येंकांदा अखोइना उदम रेस्टार्ट तौबसी ख्वाइदगी वांगे ममांग सहीदा कोई 10,000 योगदबा मरी मंगादा वाले नॉर्थ ईस्ट की पॉपुलेशन मणिपुर ख्वाइदगी वांगे है प्राइम मिनिस्टर नबाबो थागत पर फोंदोकरे अदुना कोई हुजिक चंगजेल लेरगा अंगम मतेंग पांगो ताई कोई मणिपुर याम सेंगना हारगदी कोई मणिपुर की सेमी लोन इकोनॉमी नुपी ओबिसिना अयाम पुदना लाकने लायक तकदगी येंगो अखोगी लेनाक तसु येंगसु लायक तकदगी येंगसु नुपी ओबिसिना तसेंगना मांगदा तोय हुजिक सुंगाई मतम कोमिंग लाखाना नुपांगे चंगो चंगो नुपी थोकेना हिंग मिसेन खागा कांसी खिंगदना मचा मसी सिंबु
ꯀꯗꯥꯏꯗ ꯁꯣꯏꯈꯤꯗꯒꯦꯅ ꯁꯦꯟꯅꯔꯤꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅꯤ, ꯏꯃꯥ ꯑꯣꯏꯕꯤꯁꯤꯡꯅꯤ, ꯏꯆꯟ ꯑꯣꯏꯕꯤꯁꯤꯡꯅꯤ. ꯑꯩꯈꯣꯏ ꯂꯥꯏꯔꯤꯛꯇ ꯌꯦꯡꯕꯤꯔꯣ, ꯈꯥꯒꯦꯝꯕ ꯐꯝꯕꯥꯜ ꯀꯣꯏꯕ ꯄꯥꯈꯪꯕ ꯐꯝꯕꯥꯜ ꯀꯣꯏꯕꯒꯤ ꯋꯥꯔꯤꯗ ꯃꯃꯥꯏ ꯂꯩꯃꯔꯦꯟꯕꯤꯅ ꯑꯆꯧꯕ ꯔꯣꯜ ꯂꯧꯏ ꯃꯉꯣꯟꯗ. ꯑꯗꯨꯒ ꯅꯤꯡꯊꯧꯔꯣꯜꯒꯤ ꯋꯥꯔꯤꯗ ꯌꯦꯡꯉꯒꯁꯨ ꯂꯩꯃ ꯂꯤꯊꯣꯏꯉꯝꯕꯤꯅ ꯃꯍꯥꯔꯥꯖꯅ ꯇꯈꯦꯜꯗ ꯂꯥꯟ ꯆꯠꯈ꯭ꯔꯤꯉꯩꯗ ꯑꯋꯥꯡ ꯍꯥꯎꯁꯤꯡꯅ ꯂꯥꯛꯀꯥꯟꯗ ꯅꯤꯡꯊꯧꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯍꯥꯎꯕ ꯃꯌꯥꯝ ꯅꯈꯣꯏ ꯂꯥꯛꯏꯕ꯭ꯔꯥ ꯍꯥꯏꯅ ꯂꯥꯟ ꯉꯝꯕꯒꯤ ꯁꯤꯗ ꯅꯨꯡꯉꯥꯏ. ꯑꯗꯨꯅ ꯏꯕꯨ ꯑꯌꯥꯛꯄ ꯊꯛꯑꯒ ꯍꯤꯗꯥꯛ ꯃꯅꯥ ꯑꯌꯥꯛꯄ ꯊꯛꯑꯒ ꯐꯥꯈꯤꯕꯒꯤ ꯋꯥꯔꯤ, ꯁꯅꯥ ꯀꯣꯅꯨꯡ ꯀꯟꯈꯤꯕꯒꯤ ꯋꯥꯔꯤ. ꯑꯗꯨ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯄꯣꯛꯄ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯀꯣꯔꯪꯒ ꯅꯌꯅꯤꯅ ꯑꯍꯣꯝꯗ ꯆꯠꯂꯒ ꯔꯥꯘꯕꯟ ꯀꯟꯈꯤꯕꯒꯤ ꯋꯥꯔꯤ, ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯋꯥꯔꯤꯗꯤ ꯊꯥꯕ ꯂꯣꯏꯔꯔꯣꯏꯗꯕꯅꯤ. ꯍꯧꯖꯤꯛꯁꯨ ꯉꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯕꯨ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯀꯣꯛꯇ ꯌꯦꯞꯄꯥ ꯑꯃ ꯄꯨꯔꯒ ꯂꯨꯄꯥ ꯑꯃ ꯄꯨꯔꯒ ꯂꯤꯂꯣꯡ ꯀꯥꯕꯤꯑꯅ ꯃꯗꯨꯅ ꯈ꯭ꯋꯥꯏꯔꯝꯕꯟ ꯕꯖꯥꯔ ꯀꯥꯔꯛꯄ, ꯁꯤꯡꯖꯃꯩ ꯀꯩꯊꯦꯜ ꯀꯥꯏꯔꯛꯄ. ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯃꯥ ꯀꯩꯊꯦꯜ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕꯅꯤ. ꯑꯗꯨꯒ ꯃꯁꯤꯒꯤ ꯀꯩꯊꯦꯜꯁꯤꯗꯒꯤ ꯏꯃꯥꯁꯤꯡꯁꯤꯅ ꯊꯥꯂꯛꯑꯒ ꯉꯁꯤꯗꯤ ꯃꯆꯥꯁꯤꯡꯅ ꯑꯆꯧ ꯑꯆꯧꯕ ꯐꯝ ꯄꯥꯏꯔꯒ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯅꯩ. ꯀꯈ꯭ꯔꯥꯅ ꯌꯣꯛꯄ ꯃꯆꯥꯕꯨ ꯃꯤ ꯑꯣꯏꯕ꯭ꯔꯥ? ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯗꯤ ꯑꯣꯏꯁꯨ ꯑꯣꯏꯈꯤ. ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯐꯥꯎꯔꯤꯕꯁꯦ ꯑꯌꯥꯝꯕꯗꯤ ꯃꯦꯛꯁꯤꯃꯝ ꯌꯦꯡꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯁꯤꯡꯅ ꯑꯌꯥꯝꯕ ꯑꯣꯏ. ꯃꯔꯝꯗꯤ ꯃꯃꯥꯅ ꯃꯆꯥ ꯃꯁꯨ ꯌꯣꯛꯄꯗꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯏ, ꯏꯃꯨꯡ ꯑꯃ ꯌꯣꯛꯄꯗꯁꯨ ꯊꯧꯗꯥꯡ ꯂꯧꯏ. ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯗꯤ ꯑꯌꯥꯝꯕꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ. ꯑꯦꯅꯤ ꯁꯣꯁꯤꯌꯦꯜ ꯏꯁꯨ ꯑꯃ ꯂꯥꯛꯑꯒꯁꯨ ꯎꯅꯦ. ꯑꯗꯨꯅ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯒꯤꯁꯤꯗ ꯑꯩꯕꯨ ꯌꯥꯎꯕ ꯐꯪꯍꯟꯕꯤꯕ. ꯑꯩꯈꯣꯏ ꯏꯕꯦꯝꯃꯒꯤꯁꯤ ꯑꯩꯅ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯅ ꯋꯦꯜ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯦ. ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯉꯒ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯕ ꯗꯔꯀꯥꯔ ꯂꯩꯔꯤ. ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯆꯧꯕ ꯁꯦꯟꯃꯤꯠꯂꯣꯟꯗ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯔꯒ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯗ ꯊꯕꯛ ꯄꯤꯗꯅ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩ. ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯔꯗꯤ ꯃꯤꯁꯤꯡꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯈꯜꯂꯛꯏ, ꯐꯔꯛꯏ. ꯑꯗꯨꯒ ꯃꯗꯨ ꯃꯤꯁꯤꯡꯗꯨꯗꯒꯤ ꯅꯠꯇꯅ ꯑꯩꯈꯣꯏ ꯁꯃꯥꯖꯀꯤꯁꯨ ꯑꯐꯕ ꯑꯃ ꯑꯣꯏꯗꯣꯔꯤꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯤꯉꯣꯜ ꯀꯟꯕ ꯂꯨꯞꯁꯤ ꯑꯩꯈꯣꯏ ꯇꯥꯗꯅ ꯍꯥꯏꯕꯤꯔꯝꯕꯗꯧꯅ ꯌꯥꯝꯅ ꯃꯆꯦꯠ ꯃꯉꯥꯟ ꯊꯣꯛꯅ ꯑꯃꯨꯛꯇꯪ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯑꯣꯏꯁꯅꯨ. ꯑꯩꯒꯤ ꯃꯥꯏꯀꯩꯗꯁꯨ ꯉꯁꯥꯏ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯀꯣꯟ ꯑꯃꯈꯛ ꯀꯣꯟ ꯗꯔꯀꯥꯔ ꯂꯩ. ꯑꯗꯣ ꯑꯩ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯀꯣꯟ ꯑꯃꯈꯛ ꯄꯤꯖꯒꯦ. ꯀꯣꯟꯗꯨꯗꯤ ꯃꯌꯥꯝꯅ ꯈꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛꯀꯤꯗꯨ ꯄꯥꯝꯕꯤꯕ꯭ꯔꯥ, ꯃꯦꯆꯤꯟꯗꯨ ꯅꯠꯇ꯭ꯔꯒ ꯃꯦꯅꯨꯋꯦꯜ ꯄꯥꯝꯕ꯭रा ꯃꯗꯨ ꯈꯟꯕꯤꯔꯣ. ꯍꯌꯦꯡ ꯑꯣꯏꯔꯁꯨ ꯍꯥꯡꯆꯤꯠ ꯑꯣꯏꯔꯁꯨ ꯍꯦꯛꯇ ꯃꯌꯥꯝꯅ ꯈꯟꯅꯕꯤꯒ ꯑꯄꯥꯝꯕꯗꯨ ꯃꯥꯏ ꯄꯤꯅꯕ ꯇꯧꯖꯒꯦ. ꯋꯥꯐꯝ ꯈꯔꯁꯤ ꯉꯥꯡꯖꯔꯒ ꯍꯥꯏꯖꯔꯒ ꯉꯥꯡꯖꯔꯤꯕ ꯃꯐꯝꯁꯤꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯊꯥꯒꯠꯆꯔꯤ. ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯔꯣꯕꯤꯟ ꯕ꯭ꯂꯦꯛꯀꯤ ꯃꯦꯝꯕꯔ ꯅꯦꯁꯅꯦꯜ ꯕꯣꯔꯗ ꯑꯣꯐ MSME ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯋꯥꯍꯩ ꯈꯔ ꯍꯥꯏꯕꯤꯔꯝꯕꯒꯤꯗꯃꯛꯇ. ꯃꯊꯪ ꯑꯁꯤꯗꯤ ꯊꯧꯔꯝ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯄꯒ ꯃꯔꯤ ꯂꯩꯅꯅ KNKLꯒꯤ ꯃꯦꯝꯕꯔ ꯑꯣꯏꯕꯤꯔꯤꯕꯤ ꯁꯒꯣꯜꯁꯦꯝ ꯖꯃꯨꯅꯥ ꯗꯦꯕꯤꯅ ꯚꯣꯠ ꯑꯣꯐ ꯊꯦꯡꯛꯁ ꯄꯤꯕꯤꯅꯕ ꯀꯧꯁꯤꯟꯖꯔꯤ. ꯑꯍꯥꯟꯕꯃꯛꯇꯗ ꯇꯥꯏꯕꯪ ꯃꯄꯨꯕꯨ ꯀꯣꯛꯂꯣꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯧꯅꯤꯖꯔꯤ. ꯀꯪꯂꯩꯄꯥꯛ ꯅꯤꯉꯣꯜ ꯀꯟꯅ ꯂꯨꯄꯨ ꯊꯧꯖꯥꯟꯕꯤꯅꯕ ꯑꯃꯁꯨꯡ ꯌꯥꯝꯕ ꯃꯒꯣꯜ ꯄꯤꯕꯤꯅꯕ ꯍꯥꯟꯅ ꯀꯣꯛꯂꯣꯟ ꯅꯣꯝꯖꯔꯤ. ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯃꯐꯝꯂꯥꯡꯗ ꯂꯦꯡꯕꯤꯔꯤꯕ ꯆꯤꯐ ꯃꯐꯝꯂꯥꯡꯗ ꯂꯦꯡꯕꯤꯔꯤꯕ ꯑꯩꯒꯤ ꯏꯕꯨꯡ ꯗꯥꯛꯇꯔ ꯖꯦꯅꯤꯝꯁꯀꯤ ꯗꯤꯔꯦꯛꯇꯔ ꯑꯣꯏꯕꯤꯔꯤꯕ 이분기 명 담당자가 바로 유명한 이분부수 아니나 공무원이 분자리 그러나 무튼다 미양기 소셜 워커 비리비 마루 엘비노 드니부수 공무원이 분자리 그러나 이분 하이가드라 이만나 하이가드라 member National Board of MEG MEC Ministry gi Robin Black pusu ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯂꯣꯏꯅ ꯇꯤꯟꯕꯤꯔꯤꯕ ꯉꯁꯤꯒꯤ ꯏꯃꯥ ꯏꯕꯦꯜ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯁꯨ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ. ꯉꯁꯤꯒꯤ ꯋꯥꯔꯗ ꯑꯣꯐ ꯊꯦꯡꯛꯁ ꯄꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯋꯥꯍꯩ 5-10ꯗꯪ ꯊꯝꯖꯒꯦ. ꯑꯩꯒꯤ ꯑꯣꯏꯕ ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯗꯣ ꯑꯩꯒꯤ ꯏꯅꯥꯎ ꯆꯥꯎꯕꯅ ꯉꯁꯤ ꯁꯤꯗ ꯋꯥꯔꯗ ꯑꯣꯐ ꯊꯦꯡꯛꯁ ꯄꯤꯕꯤꯅꯕ ꯀꯧꯕꯤꯕꯒꯤꯗꯃꯛꯁꯨ ꯏꯅꯥꯎ
ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯆꯥꯎꯕꯁꯨ ꯁꯤꯕ ꯍꯥꯏꯒꯗ꯭ꯔꯥ ꯆꯥꯎꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯕꯨꯁꯨ ꯑꯩꯅ ꯊꯥꯒꯠꯆꯔꯤ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯁꯨ ꯊꯧꯅꯥ ꯐꯩ ꯌꯥꯝꯁꯨ ꯐꯩ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕꯁꯨ ꯅꯨꯄꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯁꯨ ꯅꯨꯄꯤꯅꯤ ꯅꯨꯄꯤꯅ ꯉꯝꯒꯦ ꯍꯥꯏꯔꯗꯤ ꯍꯥꯠꯄꯁꯨ ꯉꯝꯃꯤ ꯂꯣꯏ ꯉꯝꯃꯤ ꯐꯒꯦ ꯍꯥꯏꯔꯒ ꯂꯩꯕꯥꯛ ꯁꯦꯝꯕꯗ ꯅꯨꯄꯤꯒꯤ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯩ ꯃꯥꯡꯍꯟꯕꯁꯨ ꯅꯨꯄꯤꯅꯤ ꯑꯗꯣ ꯍꯥꯏꯅꯕ ꯂꯩꯀꯣ there is a woman behind every great man ꯍꯥꯏꯅ ꯅꯨꯄꯥꯅ ꯐꯥꯎꯔꯤꯁꯦ ꯃꯥꯒꯤ ꯃꯔꯨꯝꯗ ꯅꯨꯄꯤ ꯑꯃꯃꯝ ꯂꯩꯌꯦꯅ ꯁꯨꯝ ꯑꯩꯈꯣꯏꯅ ꯍꯤꯁꯇ꯭ꯔꯤꯗ ꯊꯤꯖꯕꯁꯨ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯛꯕꯔꯁꯨ ꯀꯃꯥꯏꯅ ꯖꯣꯗꯥ ꯂꯧꯈꯤꯕꯒꯤ ꯑꯗꯒꯤ ꯑꯛꯕꯔꯒꯤꯁꯨ ꯑꯦꯂꯦꯛꯖꯦꯟꯗꯔꯒꯤꯁꯨ ꯑꯐꯥꯎꯕꯁꯤꯡꯁꯦ ꯅꯨꯄꯤ ꯑꯃꯃꯝ ꯂꯣꯏ ꯂꯩꯔꯝꯃꯤ ꯅꯦꯄꯣꯂꯤꯌꯟꯅꯁꯨ ꯍꯥꯏꯒꯤ ꯑꯐꯕ ꯏꯃꯥ ꯈꯛꯇꯪ ꯄꯤꯕꯤꯌꯣ ꯂꯩꯕꯥꯛ ꯄ꯭ꯔꯤꯊꯤꯕꯤꯁꯤꯡꯅ ꯖꯣꯏ ꯇꯧꯒꯦꯅ ꯑꯗꯨꯒꯨꯝꯕ ꯏꯃꯥꯁꯤꯡꯅꯦꯕ ꯑꯗꯨ ꯏꯃꯥꯁꯤꯡꯗꯨꯒꯤ ꯃꯔꯛꯇꯁꯨ ꯑꯃꯨꯛ ꯅꯨꯄꯤꯁꯤꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯅꯨꯄꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯧꯅꯥ ꯂꯩꯌꯦꯕ ꯔꯥꯅꯤ ꯂꯤꯟꯊꯣꯏꯉꯝꯕꯤ ꯄꯣꯛꯈꯤꯕ ꯂꯝꯗꯝꯅꯤ ꯄꯥꯟꯊꯣꯏꯕꯤꯒꯤ ꯂꯝꯗꯝꯅꯤ ꯑꯗꯒꯤ ꯑꯩꯒꯤ ꯃꯔꯨꯞꯅ ꯍꯥꯏꯕꯤꯈꯤꯕ ꯀꯨꯔꯪꯒꯅꯦꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯨꯔꯪꯒꯅꯦꯅꯤ ꯑꯁꯥꯝꯗ ꯄꯥꯜꯂꯀꯥꯟꯗ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯇ꯭ꯔꯒꯅ ꯂꯩꯕꯥꯛ ꯉꯥꯛꯇꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯧꯗꯥꯡ ꯆꯥꯎꯕ ꯊꯧꯗꯥꯡ ꯂꯧꯔꯝꯃꯤ ꯍꯧꯖꯤꯛꯁꯨ ꯃꯩꯇꯩꯁꯤꯡꯅ ꯊꯧꯅꯥ ꯐꯅ ꯂꯩꯔꯤꯁꯦ ꯃꯥꯒꯤ ꯃꯄꯥꯟ ꯌꯥꯝꯅꯅꯦ ꯃꯩꯇꯩꯁꯨ ꯆꯠꯂꯗꯤ ꯌꯥꯝꯅ ꯔꯤꯒꯥꯔꯠ ꯇꯧꯏ ꯀꯩꯅꯣꯗ ꯀꯨꯔꯪꯒꯅꯦꯅꯤꯒꯤ ꯂꯝꯗꯝꯗꯒꯤ ꯂꯥꯛꯄꯅꯤ ꯃꯈꯣꯏꯗꯤ ꯊꯧꯅꯥ ꯐꯕꯤꯅꯦꯅ ꯃꯅꯤꯄꯨꯔꯁꯦ ꯊꯧꯅꯥ ꯐꯕ ꯅꯨꯄꯤꯒꯤ ꯁꯤꯡꯊꯥꯕꯗꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯍꯥꯏꯃꯟꯕꯁꯨ ꯊꯣꯛꯂꯔꯣꯏ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯔꯥꯏꯅꯤ ꯒꯥꯏꯗꯤꯟꯂꯨ ꯃꯥꯒꯤꯁꯨ ꯄꯣꯛꯄ ꯂꯝꯗꯝꯅꯤ ꯑꯩꯈꯣꯏ ꯌꯥꯝ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯃꯥ ꯃꯥꯔꯀꯦꯠ ꯈꯣꯏꯔꯥꯡꯕꯟꯗ ꯂꯩꯔꯤꯁꯦ ꯁꯤ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯃꯥꯏꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯁꯨꯅꯤꯡꯗ꯭ꯔꯒꯗꯤ ꯂꯩꯈꯥ ꯇꯥꯔꯦ ꯁꯨꯕꯨ ꯁꯨꯅꯤꯡꯗ꯭ꯔꯕ ꯎꯄꯥꯏ ꯂꯩꯇꯦ ꯁꯨꯕꯨ ꯁꯨꯅꯤꯡꯉꯕ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛꯅꯁꯨ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯑꯩ ꯒꯚꯔꯟꯒꯤ ꯊꯕꯛ ꯑꯝꯇ ꯇꯧꯗꯦ ꯑꯩ ꯏꯆꯥ 4 ꯁꯦꯝꯃꯤ ꯌꯥꯝ ꯋꯥꯅ ꯑꯩ ꯍꯧꯖꯤꯛ ꯏꯄꯨꯔꯣꯏꯕꯁꯨ ꯂꯩꯇ꯭ꯔꯦ ꯇꯧꯕꯇꯕꯨ ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯦꯅ ꯍꯤꯡꯉꯤ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯏ ꯑꯩꯒꯤ ꯊꯧꯗꯥꯡꯅꯤꯅ ꯈꯜꯂꯒ ꯑꯩꯅ ꯊꯕꯛꯄꯨ ꯁꯨꯅꯤꯡꯉꯗꯤ ꯊꯕꯛꯀꯤ ꯊꯕꯛ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯉꯁꯤ ꯀꯪꯂꯩꯄꯥꯛ ꯅꯤꯉꯣꯜ ꯀꯟꯅ ꯂꯨꯞꯅ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯕ ꯅꯨꯄꯤꯁꯤꯡꯒꯤ ꯁꯨꯅꯤꯡꯕ ꯅꯨꯄꯤꯁꯤꯡꯒꯤꯅꯤꯀꯣ ꯁꯨꯅꯤꯡꯗꯕꯗꯤ ꯅꯠꯇꯦ ꯁꯨꯅꯤꯡꯕ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯣꯛꯇꯅ ꯊꯕꯛ ꯄꯤꯖꯒꯦ ꯍꯥꯏꯕꯁꯤꯗ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨ ꯊꯕꯛ ꯁꯨꯕꯤꯌꯨ ꯊꯕꯛ ꯑꯩꯈꯣꯏ ꯁꯤꯗ ꯃꯇꯦꯛ ꯑꯃꯁꯨ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯁꯦ ꯄꯩꯁꯥꯒꯤꯗꯃꯛꯇ ꯍꯤꯡꯕꯗꯤ ꯅꯠꯇꯦꯕ we are not living for money but we need money to survive ꯑꯩꯈꯣꯏꯅ ꯄꯩꯁꯥꯒꯤꯗꯃꯛꯇ ꯍꯤꯡꯗ꯭ꯔꯒꯁꯨ ꯍꯤꯡꯅꯕꯒꯤꯗꯃꯛꯇꯤ ꯄꯩꯁా ꯆꯪꯉꯤ ꯑꯩꯈꯣꯏꯅ ꯂꯥꯟꯃꯤ ꯑꯣꯏꯔꯒꯁꯨ ꯆꯈꯥꯎ ꯌꯥꯎꯗ꯭ꯔꯒꯗꯤ ꯀꯌꯥꯝ ꯊꯨꯅ ꯂꯥꯟ ꯊꯨꯡꯗꯣꯏꯅꯣ ꯆꯥꯛ ꯐꯖꯅ ꯆꯥꯔꯒ ꯍꯛꯆꯥꯡ ꯍꯦꯜꯇꯤ ꯑꯣꯏꯔꯀꯥꯟꯗ ꯑꯦꯕ꯭ꯔꯤ ꯁꯣꯛꯅꯤꯡꯕ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯊꯦꯡꯅꯕ ꯉꯝꯒꯅꯤꯕ ꯆꯈꯥꯎ ꯍꯥꯟꯅ ꯊꯟꯗꯕ ꯌꯥꯗꯦ ꯍꯛꯆꯥꯡ ꯐꯗꯕ ꯌꯥꯗꯦ ꯄꯩꯁꯥꯕꯨ ꯂꯩꯔꯗꯤ ꯏꯆꯥ ꯁꯦꯝꯃꯅꯤ ꯑꯐꯕ ꯏꯆꯥ ꯁꯦꯝꯃꯅꯤ ꯂꯥꯏꯔꯤꯛ ꯇꯝꯃꯅꯤ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟ ꯄꯨꯊꯣꯛꯑꯅꯤ ꯔꯤꯁꯣꯔꯁ ꯄꯥꯔꯁꯟ ꯂꯩꯔꯀꯥꯟꯗꯗꯤ ꯃꯅꯤꯄꯨꯔꯁꯦ ꯑꯐꯕ ꯍꯦꯜꯇꯤ ꯃꯅꯤꯄꯨꯔ ꯑꯣꯏꯔꯅꯤ ꯍꯧꯖꯤꯛ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯗꯤ ꯀꯩꯗꯧꯅꯤ ꯂꯦꯖꯔ ꯏꯁ ꯗ ꯗꯦꯚꯤꯜ ꯑꯣꯐ ꯋꯥꯔꯛꯁꯣꯞ ꯍꯥꯏꯗꯤ ꯊꯕꯛ ꯁꯨꯗ ꯇꯜꯂꯒ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯖꯥꯠ ꯖꯥꯠ ꯐꯠꯇꯕ ꯈꯛꯇ ꯈꯜꯂꯅꯤ ꯑꯐꯕ ꯋꯥꯈꯜ ꯊꯣꯛꯑꯔꯣꯏ ꯑꯗꯨꯅꯗꯤ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯍꯤꯟꯊꯔꯛꯑꯅꯤ ꯅꯤꯁꯥ ꯆꯥꯅꯤꯡꯉꯤꯅꯤ ꯄꯩꯁꯥ ꯊꯣꯛꯇ꯭ꯔꯒꯗꯤ ꯃꯤꯒꯤ ꯄꯣꯠꯄꯨ ꯍꯨꯔꯥꯜꯂꯅꯤ ꯄꯩꯁꯥ ꯊꯣꯛꯑꯒꯗꯤ ꯑꯍꯥꯎꯕꯁꯨ ꯆꯥꯔꯅꯤ ꯃꯤꯒꯤ ꯄꯣꯠꯁꯨ ꯍꯨꯔꯥꯟꯅꯤꯡꯉꯔꯣই ꯇꯧꯕꯇꯕꯨ ꯄꯩꯁా ꯇꯥꯟꯕꯁꯦ ꯃꯔꯝ 2 ꯂꯩ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯥꯟꯕ ꯑꯃ ꯅꯤꯌꯣम ꯆꯨꯝꯗꯅ ꯇꯥꯟꯕ ꯑꯃ ꯍꯨꯔꯥꯟꯕ ꯑꯃ ꯁꯤꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯇꯥꯟꯁꯤ ꯅꯨꯡꯉꯥꯏꯁꯤ ꯅꯤꯉꯣꯜꯁꯤꯡꯗ ꯊꯕꯛ ꯄꯤꯒꯦ ꯆꯪꯖꯐꯝ ꯂꯩꯇ꯭ꯔꯕ ꯅꯤꯉꯣꯜꯁꯤꯡꯒꯤ ꯄꯤꯒꯦ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃꯗ ꯑꯩꯅ ꯊꯣꯡꯒꯥꯝ ꯂꯛꯁꯃꯤꯒꯤ ꯏꯁꯩ ꯇꯥꯔꯀꯥꯟꯗ ꯑꯗꯨꯝ ꯄꯤ ꯇꯥꯏꯀꯣ ꯀꯅꯥꯒꯤ ꯊꯣꯡꯒꯥꯟꯗꯕꯨ ꯆꯪꯉꯨꯅꯤꯅ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯅ ꯄꯨꯛꯅꯤꯡꯁꯨ ꯅꯨꯡꯁꯤꯅꯤꯡꯉꯥꯏꯅꯤ ꯑꯗꯨꯕꯨ ꯋꯥꯈꯟꯗꯣ ꯍꯟꯊꯔꯀꯥꯟꯗꯗꯤ ꯕꯤꯟꯗꯨꯗꯩꯅ ꯁꯣꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯋꯥꯈꯟ ꯄꯤꯛꯊꯗꯕꯩꯗ ꯑꯩ ꯍꯤꯡꯗꯕ ꯌꯥꯗꯦ ꯑꯩ ꯏꯆꯥ ꯁꯦꯝꯗꯕ ꯌꯥꯗꯦ ꯇꯨꯡꯒꯤ ꯃꯤꯔꯣꯟꯁꯤꯡ ꯀꯜꯂꯝꯗꯕ ꯌꯥꯗꯦ ꯑꯩ ꯁꯦꯝꯗꯕ ꯌꯥꯗꯦꯅ ꯏꯆꯥ ꯁꯦꯝꯅꯕꯗ ꯑꯩ ꯇꯧꯗꯕ ꯌꯥꯗꯦꯅ ꯊꯃꯣꯏꯗ ꯑꯆꯦꯠꯄ ꯋꯥꯁꯛ ꯑꯃꯒ ꯂꯣꯏꯅꯔꯒꯗꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯄꯣꯁꯤꯕꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅꯅꯦ ꯅꯊꯤꯡ ꯏꯁ ꯏꯝꯄꯣꯁꯤꯕꯜ ꯏꯟ ꯍ꯭ꯌꯨꯃꯦꯟ ꯂꯥꯏꯐ ꯇꯧꯒꯦꯅ ꯈꯜꯂꯒꯗꯤ ꯇꯧꯕ ꯉꯝꯗꯕ ꯊꯕꯛ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯁꯤ ꯃꯅꯤꯄꯨꯔꯗꯤ ꯅꯨꯄꯤꯒꯤ ꯊꯧꯅꯥꯗꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯒꯤ ꯊꯧꯅꯥꯁꯤꯡꯗꯤ ꯍꯥꯏꯕꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯑꯍꯥꯟꯕ ꯅꯨꯄꯤ ꯂꯥꯟ ꯑꯅꯤꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯕ꯭ꯔꯤꯇꯤꯁ ꯆꯥꯎꯔꯕ ꯕ꯭ꯔꯤꯇꯤꯁ ꯁꯝꯔꯥꯏꯖꯁꯨ ꯊꯦꯡꯅꯕ ꯉꯝꯕ ꯏꯃꯥ ꯉꯥꯛꯇꯅꯤ ꯃꯩꯇꯩ ꯅꯨꯄꯤ ꯉꯥꯛꯇꯅꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯩꯀꯥꯏꯁꯤꯗ ꯑꯩ ꯌꯨꯝ ꯄꯥꯟꯖꯔꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯂꯝꯗꯝꯗ ꯑꯩꯅ ꯌꯨꯝ ꯄꯥꯟꯖꯔꯕꯒꯤꯗꯃꯛꯇ ꯌꯥꯝ ꯍꯔꯥꯎꯖꯩ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯁꯤꯡꯖꯃꯩ ꯑꯦꯔꯤꯌꯥꯁꯤꯗ ꯑꯐꯥꯎꯕ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯂꯩꯔꯝꯃꯦꯕ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ RK ꯃꯙꯨꯁ꯭ꯔꯥ IAS ꯑꯍꯥꯟꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯍꯥꯟꯕ ꯅꯨꯄꯤ IPS RK ꯔꯥꯙꯦꯁꯅꯥꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯥꯃꯣ ꯏꯖꯔꯦ ꯁꯤꯅꯅꯦ ꯌꯥꯝ ꯍꯔꯥꯎꯋꯦꯕ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ ꯑꯩꯅ ꯑꯩꯒꯤ ꯂꯩꯀꯥꯏꯁꯤꯗ ꯂꯩꯕꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯕꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯑꯗꯨ ꯉꯁꯤ ꯇꯥꯃꯣꯅꯁꯨ ꯃꯇꯦꯡ ꯄꯥꯡꯅꯤ
swam tahu betul sih tamu su mating pang ni lepa kita muksu tamu su hana taga cari tamu su pang ni hana su yang pang su lay kere adu yang nungai ba phau sei adu na khoi loi na mak kang lay pak ningol kana lup sida thong law na hangi ba se sida changa ga thabak suraga afaba ya afaba manipur ma purak si haina kong na khum jari loi na tagarwai haizage ha ma maksada GNMC director Wirai Bung Laisam Deben Busu Chief Guest when Hajar of the Lakwi the Mutahana Tagachari Matunda Zimbabwe nanti insake Miam social worker Elbino Busu Guest of Honor of the Lakwi the Tagachari next Ibung Hagadra National Board member of National Board of SME Ministry Robin Riki Juhana Tagachari Lorena Timiri Ima Ibel Alaman Marupang Punapu Tagasari Sierra Losan. announcer gi aya ba yaujaraga mayam se action to se hainara barina action to zarage su ai lupa sing tara haji kasara mage haji 10000 kasara mage masigi damakta sum mayam gi research to ba si receipt masam su to biu aduga khoi bilkina kon pini haira barina ko man minini mi hamne hoji sing tara to zara mage ai gi di se mayam si jabani ko nui ina mabu su yohon biro masaida me akhoi loi ai sun ti la ko yana ba ngasagi nupi ama nupa successful amagi matunga darkaro habdo nupi ama darkaro yam chumme koi bi man haise aisu mui manama smitra le bagi aisu director ani oiro phagi ai kaino hana ante kare jokare bu karanda to hendoino ai nupi dana hendiri ne mase man padana lai ningja ba habe tare ado hajiksu ai samka khani kokani khamate hospital le khamdo hospital le laksari se amusu hospital sien doine jikse aro manipur da khoi ga jikse cancer gi kari gi loi le ni koi jenim sta na ngai leram de ko aro ga la ka ba mathang tha ani gi manung da heart operation to ba ya bagi mayam gi loi khudong sa ba le ni jenim sta jikse heart ki da mukta mayam ba sa sang ma tawri do tawra si tha om ji manung da koi heart ki operation tawrani masi mayam da thamjage thank you